ꯉꯁꯤ ꯑꯍꯥꯟꯕ ꯑꯩꯅ ꯄꯥꯖꯒꯗꯧꯔꯤꯕ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯒꯤ ꯁꯔꯨꯛ ꯑꯁꯤ ꯍꯤꯖꯝ ꯑꯉꯥꯍꯟꯅ ꯏꯕ ꯃꯍꯥꯀꯕꯤ ꯍꯤꯖꯝ ꯑꯉꯥꯍꯟꯅ ꯏꯕꯤꯔꯝꯕ ꯑꯆꯧꯕ ꯃꯍꯥꯀꯕꯤꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯁꯟꯁꯦꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯍꯟꯅ ꯌꯦꯡꯕ ꯎꯗ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯍꯥꯏꯗꯅ ꯇꯨꯃꯤꯠ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯕ ꯀꯦꯒꯦꯗ ꯁꯔꯥ ꯑꯣꯏꯔꯕ ꯃꯣꯏꯔꯥꯡꯗ ꯂꯝꯖꯥ ꯇꯥꯔꯕ ꯈꯝꯕ ꯈꯝꯅꯨ ꯀꯧꯕꯗꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯅꯤ꯫ ꯋꯥꯈ꯭ꯔꯦ ꯈꯝꯕ ꯉꯁꯤꯗꯤ ꯃꯆꯦꯝ ꯑꯗꯨꯒꯤꯗꯃꯛꯇ꯫ ꯃꯆꯦꯝ ꯈꯝꯅꯨ ꯌꯦꯡꯗꯨꯅ ꯈꯝꯕ ꯃꯥꯅ ꯍꯥꯏꯔꯛꯏ, ꯄꯂꯦꯝ ꯁꯦꯝꯕꯤ ꯏꯆꯦꯝꯍꯜ ꯏꯆꯦꯝ ꯀꯧꯔꯔꯣꯏ ꯏꯃꯥ, ꯑꯩꯅ ꯃꯤꯔꯣꯟ ꯈꯪꯗ꯭ꯔꯤꯉꯩ ꯋꯥꯕꯤꯔꯛꯂꯦ ꯏꯃꯥꯅ꯫ ꯂꯩꯀꯥꯏ ꯐꯧꯁꯨ ꯂꯪꯕꯅ ꯈꯨꯕꯥꯛ ꯃꯔꯣꯟ ꯍꯨꯔꯛꯂꯦ, ꯂꯋꯥꯏ ꯐꯧꯒꯪ ꯄꯨꯕꯗ ꯂꯋꯥꯏ ꯀꯣꯏꯔꯦꯜ ꯄꯥꯔꯛꯂꯦ, ꯈꯨꯃꯟ ꯑꯩꯕꯨ ꯌꯣꯛꯄꯗ ꯏꯃꯥ ꯁꯛꯄꯤ ꯏꯆꯦꯝꯍꯜ ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯀꯣꯔꯧ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯦꯡꯅꯤ ꯐꯧꯅꯤ ꯆꯠꯄꯁꯦ ꯇꯣꯛꯄꯤꯔꯣꯅꯦ ꯏꯆꯦꯝꯍꯜ꯫ ꯑꯩ ꯄꯥꯡꯒꯟ ꯆꯥꯎꯔꯦꯗꯣ ꯏꯆꯦꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯦ, ꯈꯨꯃꯟ ꯑꯩꯍꯥꯛ ꯆꯠꯂꯒꯦ ꯀꯦꯒꯦ ꯏꯅꯥꯛ ꯈꯨꯟꯕꯗ, ꯁꯤꯜꯂꯪꯂꯒꯦ ꯑꯩꯍꯥꯛꯅ ꯏꯆꯦꯝ ꯑꯃꯨꯛ ꯌꯣꯛꯂꯒꯦ꯫ ꯏꯆꯦ ꯀꯔꯤ ꯍꯥꯏꯕꯒꯦ ꯌꯥꯕꯤꯌꯨꯕ ꯏꯃꯥꯅ꯫ ꯏꯗꯨ ꯅꯤꯡꯊꯧꯀꯩꯗꯒꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯀꯣꯟꯊꯣꯡ ꯑꯅꯤ ꯂꯥꯟꯗ꯭ꯔꯤꯕ ꯅꯣꯡꯌꯥꯏ ꯅꯪꯅ ꯀꯔꯝꯅ ꯀꯦꯒꯦ ꯂꯩꯄꯥꯛ ꯑꯁꯤꯗ ꯀꯗꯥꯏ ꯁꯤꯜꯂꯪꯉꯨꯒꯅꯤ? ꯁꯤꯁꯨ ꯂꯣꯏꯔꯦ ꯃꯇꯣꯛꯑꯣ ꯏꯆꯦꯝ ꯄꯟꯕꯨ ꯄꯟꯅꯤꯡꯗꯦ, ꯍꯥꯏꯗꯁꯤꯁꯨ ꯀꯗꯥꯏꯅꯣ ꯈꯝꯕ ꯅꯪꯒꯤꯗꯃꯛꯅꯤ ꯀꯔꯝ ꯄꯨꯊꯣꯛꯂꯁꯤꯒꯦꯅꯦ ꯅꯪꯕꯨ ꯃꯣꯏꯔꯥꯡ ꯃꯃꯥꯡꯗ? ꯆꯅꯨ ꯅꯤꯉꯣꯜ ꯀꯌꯥꯅꯤ ꯅꯃꯥꯟꯅꯕꯅ ꯂꯈꯥꯅꯤ, ꯂꯝꯖꯥ ꯑꯣꯏꯕ ꯅꯪꯒꯤꯗꯤ ꯅꯣꯡꯌꯥꯏ ꯀꯅꯥ ꯂꯩꯇꯦꯗꯣ, ꯅꯆꯦꯝ ꯑꯣꯏꯕꯤ ꯑꯩꯅꯗꯤ ꯅꯨꯖꯥ ꯄꯥꯡꯒꯜ ꯑꯣꯏꯕꯅ ꯈꯨꯃꯟ ꯍꯩꯅꯥ ꯇꯨꯡꯗꯤ ꯏꯜꯂꯕꯗꯤ ꯉꯝꯃꯣꯏꯗꯣ꯫ ꯁꯃꯨ ꯍꯦꯔꯥꯒꯨꯝꯂꯕ ꯅꯣꯡꯌꯥꯏ ꯅꯪꯒꯤ ꯅꯇꯧꯅꯤ, ꯀꯦꯒꯦ ꯃꯤꯔꯛ ꯇꯤꯜꯂꯔꯣ ꯇꯤꯟꯅꯔꯨꯔꯕꯅꯤꯅ ꯆꯥꯟꯕꯤꯕꯁꯨ ꯌꯥꯎꯒꯅꯤ ꯇꯥꯊꯤꯕꯁꯨ ꯂꯥꯛꯀꯅꯤ, ꯆꯠꯊꯣꯛꯀꯅꯨꯅꯦ ꯏꯕꯨꯡꯉꯣ ꯊꯣꯛꯍꯟꯅꯤꯡꯗꯦꯅꯦ ꯏꯆꯦꯝꯅ꯫ ꯈꯨꯃꯟ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯄꯤꯊꯣꯛꯂꯝꯃꯦ ꯏꯆꯦꯝꯕꯨ ꯑꯉꯣꯝ ꯐꯩꯔꯣꯏ ꯖꯥꯝꯕꯗ, ꯃꯣꯏꯔꯥꯡ ꯆꯥꯎꯕ ꯅꯣꯡꯊꯣꯝꯕ ꯑꯉꯣꯝ ꯃꯌꯨꯝ ꯑꯁꯤꯅ ꯅꯣꯡꯌꯥꯏ ꯎꯄꯥꯏ ꯑꯣꯏꯔꯕ ꯅꯆꯦꯝ ꯑꯩꯅ ꯆꯠꯂꯒ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯀꯦꯒꯦ ꯃꯤꯔꯛ ꯇꯤꯟꯒꯅꯤ, ꯅꯣꯡꯌꯥꯏ ꯅꯕꯨꯛ ꯊꯜꯂꯦ ꯊꯟꯅ ꯆꯥꯈꯤꯁꯤ, ꯅꯣꯡꯃ ꯐꯥꯗꯣꯛ ꯊꯟꯗꯅ ꯈꯨꯃꯟ ꯁꯨꯝꯃ ꯈꯥꯡꯈꯤꯁꯤ꯫ ꯋꯥꯔꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯗꯨ ꯅꯤꯡꯊꯧ ꯈꯥꯝꯖꯤꯜꯂꯤ꯫ ꯆꯔꯩ ꯁꯦꯒꯥꯏꯔꯕꯗꯤ ꯑꯃꯇꯪꯕꯨ ꯏꯟꯈꯠꯂꯦ, ꯅꯨꯡꯇꯤ ꯈꯨꯗꯤꯡ ꯅꯗꯧꯒꯨꯝ ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯅꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯦ ꯃꯆꯦꯝꯗꯣ꯫ ꯂꯥꯏꯔꯔꯕꯤ ꯃꯕꯨꯛꯇ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯛꯏ, ꯄꯥꯈꯪ ꯃꯕꯨꯛ ꯆꯥꯎꯕꯒꯤ ꯊꯟꯈꯤꯗꯔꯕꯣꯏꯔꯦꯀꯣ, ꯄꯥꯈꯪ ꯃꯥꯅ ꯁꯨꯔꯒ ꯈꯤꯇꯤ ꯌꯥꯝꯅ ꯊꯣꯛꯀꯅꯤ, ꯑꯗꯨꯒ ꯃꯅꯤꯡ ꯊꯨꯡꯒꯅꯤ ꯆꯥꯕ ꯃꯔꯥꯡ ꯀꯥꯏꯒꯅꯤ, ꯏꯗꯨ ꯅꯤꯡꯊꯧ ꯅꯕꯨꯛꯇ ꯈꯜꯂꯕꯣꯏꯀꯣ ꯅꯤꯡꯈꯔꯦ꯫ ꯂꯝꯖꯥ ꯂꯥꯏꯔꯕꯤꯗꯨꯗꯤ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯃꯥꯟꯕꯤꯗꯣ ꯇꯔꯪ ꯂꯥꯏꯖ ꯏꯍꯧꯔꯦ, ꯋꯥꯕ ꯄꯟꯗꯣꯟ ꯂꯣꯝꯖꯈꯤ, ꯈꯝꯕ ꯃꯥꯅ ꯈꯟꯕꯗꯤ ꯏꯇꯣꯞ ꯇꯣꯞꯄ ꯑꯃꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯅ ꯅꯨꯖꯥ ꯃꯆꯦꯝ ꯑꯗꯨꯕꯨ ꯌꯦꯡꯉꯝꯗꯕ ꯑꯣꯏꯕꯒꯤ ꯈꯝꯕ ꯅꯪꯕꯨ ꯁꯤꯜꯂꯪꯉꯨ ꯅꯆꯦꯝ ꯑꯁꯤ ꯋꯥꯔꯦꯗꯣ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯔꯛꯏ꯫ ꯈꯝꯕ ꯃꯥꯅ ꯏꯀꯥꯏꯈꯤ, ꯂꯩꯀꯥꯏ ꯋꯥꯐꯝꯁꯤꯗꯒꯤ ꯍꯥꯏꯖꯕꯅꯤ ꯃꯆꯦꯝꯗ꯫ ꯑꯋꯣꯏꯕꯁꯨ ꯌꯦꯡꯉꯝꯗ꯭ꯔꯦ ꯅꯨꯖꯥ ꯂꯝꯖꯥ ꯈꯝꯅꯨꯗꯣ, ꯑꯐꯕꯗꯤ ꯂꯧꯐꯝꯗ ꯋꯥꯍꯩ ꯃꯔꯨ ꯂꯤꯡꯕꯒꯨꯝ ꯃꯆꯦꯝ ꯄꯣꯊꯥꯔꯁꯅꯨ ꯃꯆꯦꯝ ꯌꯣꯛꯀꯦ ꯅꯤꯡꯈꯔꯦ꯫ ꯅꯨꯖꯥ ꯃꯆꯦꯝ ꯑꯗꯨꯅ ꯂꯩꯈꯥ ꯈꯨꯗꯤꯡ ꯆꯠꯄꯒꯨꯝ ꯆꯠꯂꯝꯗꯥꯏꯗ ꯈꯥꯝꯈꯔꯦ ꯈꯝꯕ ꯃꯆꯦꯝ ꯈꯝꯅꯨꯕꯨ꯫ ꯏꯉꯛ ꯉꯛꯏ ꯃꯆꯦꯝꯗꯣ, ꯏꯗꯨ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯍꯥꯏꯅꯨ ꯏꯆꯦꯝ ꯆꯠꯆꯒꯦ, ꯅꯪꯅ ꯀꯔꯝ ꯁꯤꯜꯂꯪꯕ ꯍꯥꯏꯅ ꯍꯪꯉꯤ ꯈꯝꯅꯨꯅ꯫ ꯏꯉꯛ ꯉꯛꯏ ꯈꯝꯅꯨꯗꯣ꯫ ꯈꯨꯃꯟ ꯃꯥꯅ ꯀꯔꯤꯅꯣ ꯏꯃꯥ ꯁꯛꯄꯤ ꯏꯆꯦꯝꯍꯜ ꯍꯥꯏꯔꯨꯅꯤꯅ ꯀꯔꯤꯅꯣ, ꯌꯣꯠꯄꯨ ꯇꯧꯔꯨ ꯇꯧꯔꯨꯅꯤ ꯏ ꯐꯥꯜꯂꯨ ꯐꯥꯜꯂꯨꯅꯤꯅ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕꯗꯣ ꯐꯪꯖꯒꯅꯤ ꯑꯁꯨꯃꯜ ꯁꯨꯝꯅ ꯁꯨꯝꯃ ꯁꯨꯔꯨꯅꯤ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯑꯁꯤꯗ ꯀꯔꯤ ꯁꯨꯐꯝ ꯂꯩꯇꯅꯤ ꯍꯥꯏꯖꯔꯛꯏ ꯃꯆꯦꯝꯗ꯫ ꯀꯩꯗꯒꯤꯅꯣ ꯇꯧꯔꯨꯅꯨ ꯏꯆꯦꯝ ꯅꯤꯖꯔꯨꯒꯅꯤ ꯍꯥꯏꯔꯦ ꯈꯝꯅꯨ ꯌꯥꯗꯔꯦ꯫ ꯈꯝꯕ ꯃꯆꯦꯝ ꯆꯣꯔꯣꯟ ꯀꯣꯜꯂꯦ ꯃꯐꯤ ꯉꯛꯇ ꯌꯦꯠ, ꯄꯂꯦꯝ ꯏꯆꯦꯝ ꯏꯕꯦꯝꯃ ꯄꯣꯛꯄꯗꯒꯤ ꯉꯁꯤꯐꯥꯎ ꯂꯝꯖꯥ ꯏꯆꯦꯝ ꯂꯥꯏꯔꯕꯤ ꯅꯪꯅ ꯀꯣꯏꯅ ꯅꯤꯔꯨꯕ ꯐꯪꯕꯗꯨꯗ ꯆꯥꯔꯛꯏ ꯃꯗꯨꯇꯇ ꯁꯦꯠꯆꯔꯛꯏ, ꯅꯗꯨ ꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯏꯅꯤꯡ ꯏꯈꯥ ꯇꯧꯗꯨꯅ ꯁꯤꯃ ꯆꯥꯒꯦ ꯁꯤ ꯍꯥꯎꯇꯦ ꯍꯥꯏꯖꯔꯛꯇꯦ ꯉꯁꯤꯐꯥꯎ꯫
ngasi numit asida aina pamba amatadi nijagene iseda pibiyuba isena hajarai nijarakle macem maduna ibungo hayu hayu isemda nongyai kari pambage hajarai mopada watapada masegum khamba makhulonare mita pibu taduna palem ima ibema lamjai sem lairabi nadu ningthau aigi palem panthau anina sarai machet ama phau thambiramdre leitare Phairoi jamba mabaida khamba ai gi iranna thiloi daure isembu angomagi maranna isembu luhongbadi nadu ningthau tauningde pangan sonbi isemna tara chani raduna yogle nadu ningthaubu pangan chaure hojikti isem nangi sebado taujarage ihangna chathoktana leibiro silangjarurage aina thokjarakpa iran aduna semjagene asitadi isemna pinabiyu aibu haire macem khoramkhre khamnu khali mabukta chumkhare daibungo sibu nangna karamna lekai silingorodi thara sigene isemna khankhre khamnu kapkhare mawon khanduna khongkhidare macemdo chalu haisi kadainu ningthijaba khambagi wakhan aduna chumbana chakkanuso haingamda khamnu gobi wa khare kanagumba amana matik chana pibini kana amana yengbiroi awabana hengani ngasai sure amata tarai sure anita mangai sure amata chadre sudre chara hengani lairabagi awaba matik chana loge hairura suhalloi napok ngaidagi surakta napangana di chawa waba makai sururo nabuk nadi chawbagi thoksarakpa aduna lamjama buk thandaro nongyai karam tawgani kege morang leipakta tangkhrabani nahakti khuman nangina saktuna silanguni kanada kamdau sigene ibungo nongyai matau asibu isem yengba ngamdare khalli wadi ngangdari nuramilu anido pina pumthum thumai nongyai maithong yengamde sumna leire khamnudo khamba mana yengamdre isem adubu yengduna ima sakpi isem hal kari jingnarubage kege masala khani moirang laira kayani aida nate warunu haina macem themjalli mopai wadu tabada thoina wa khare khamnu leiba ngamkhide kege morang lepakta panthau mana palamba akabada sagontong akumbada dolaitong mapa ama leiridi sum tawroidabaniko ipa adugi macani khamba laibak thidako sumna kaya khallaga mama ithangda macemna isemgi bungo chatlo nongyai ngasi yengoko hairei khambado haraujare nungaijai hoine ise haibasai macedi tumina yengi pakhang liren litompok lisai matup amabu khuman mana paikhatle sagairaba ngabong ama pakhang namda inkhatle amot pa khudai ama set khamba macem khorame lamja macha thorakle hojangla wang malanduna chengai pandon yaukhre khamba chaba hegle pure lisai khadang suduna moirang kanai mayumda silangu se khalai satkadama maikai di khuman mana yenglai maikai sida silai ina khunbana maduni haiba pumba khangde lamja adudi imthong ani sunadi lanjadaba mahakni kege moirang khulakta koina chatke yenglagle machan changon thalamba yumbang kaiba nungaiba change mata yengduna khalle nongyai mabukta khoyum mana pubagum thungpham mafam khangdana mamai kobru panglapna lamja khamba chalakle lamdam khara chatlaga hojang ama thengnare kuman mana yengbada nungai yaifa oina ui masan sangon thana lei sangon changsang thungna ui ina khunba haibabu sinidana leiredana khaluduna khambado changjara yumduda nongyai koina yenglai haina leina horiba yum asina ningthiba phajana chawriba sallasina yamiba khun khraboido nupa se khanna yengna changlai sumang maton yaurei brinda makhong maktada khambra chawthro lepure khoyum magi nongdamna changure do khambado silangani haiduna chingkhuna hatel heiba yangbana ha panjumba jubarajgi mayumda chingkhubana phamenda tiki omchakna duna tongjai thabung sabane sanayomba hijakphu khudong sep phanarami tongjai aduga loinana tangja leida luktuna mangsok ukhong tenduda phaminura nga duna majaibe mathobina lerang thambal oiduna pithrai samuk mangda tha molang yaida chalami angangba tendu lepham taw amuba chinglai sana thek angoba
tamya mana ye kabo yetum apikak yetum mana aduda kabrang langja yesille langkhal tare tarana charai phanek lolami manai senu kowina kabrang langja khairami nura mapu manai do ani do tung onthoi Yuvraj gi sumang da khambak hak leplagi ningthi jaraba pumba se yengi sum mathang mayam asi ubada saukraboi do nupa se maran maksu laikhraboi nura ani sina maithong tadi udriko tungyan taba sidi phajakreda samsidi ningthi jaida sangkreda ama sina kharadi ani si henaroi nura ani ubada khalli nongyai yenglai hidak maikhu kamthokpa maithong thangalakpada kailas ki chingyai siba mana lepagum nongyai mana leklamba singkhuba na urure khangpre khangi singkhuba pungangai ikarino pije chakcha asidi angau bara karino mitana ta sinadi madumakti oiramoi loibi singda tongjaba hawa kanagumbara hauni haisi kadaino natte haisi masibu naong mata asiga chingu kanagumbara achambadi oiraroi chanbirage lakpara sumna tara thokna hek khalle khamba ubada ngahak mikup khallaga ipa nangbu kanano kari lamdai lakpage kari dauna lakpage sumna wahang suptakna hangbirei khambada nongyai macha lamjana ina khunba ibungo aihak moirang machani silangjage lakpani hai khambagi paukhum aduda Yuvaraja ngakhare panthau ina khunbabu ngasi numit asida sanbu selu senjage lepak tawru tawjage waibu tairu taijage adugi maman thokpado pinabiyu aihakpu lamja amuksu hairei Yuvraj gi sangai marak thok mapana hangbada dudak thoibi senu aduma lei ihan hanba khumbagi khumdorakpa mawahai panthau ina khunbabu haikhibadu tabada nokningkhibana loikhare yangning lei sak ado khoirum momon noktuna nuja saji mitagi nungsirabi mitnya mapadagi koirure misi romda lakpana saina nakhan oiduna thingkhibada yadare adum phawdokkhiduna mitna hadi marido khambainakta thungkhare korou nongdon khetna wangbana pamel matonda irom lomba utonda satchara bileirangna chingen mapung pharaga phugaina chatlaba matam tanja dumaktada khangaudona tektuna tarakpagum leirangna malem lekang thaktuda panthau mangol langduda thoibi leire takhare luda changba lilhagum mahi mayai chamkhare leithoksi sungamdare leisinsi suyadare utingumna tuminna tingdam khamba yengduna leire maja ibema huini maini haikidre manai senu kobisu haima kaino asidi hairam maga yengduna tumin adum leithokle lamja khamba mahaksu makhongdagi makok phawba matu chungi khalai phajakreda nujase nungsikreda karino I haiba wakhal adu loina iman manare kari amata ngangnade sum yengchaluraga sum maphajar silak phajabata natana nungsinafam oiraba kuman kuchu kumene sabandunaga phajaba mitta yengi mitta pisumda yengi adu mangai chimbanya tangak samkok yenguba mafamda ihong hongba yadana nongsa charamnabagum thangjing chingsang mapanbu kegele loktak iyaida loibi mana phuklaga hunthabagum ngamdagum huntabasu ngamdagum khambai sawong ubada kijarakle chingkhuba khende sairen natraga khurai lengi lairen lomdagi loibu thoina akanba kanagumba gulleiba amadum oirabra kegre moirang laipakpu maram loisan thagedi lakli barakarino oifam thokte laidi laimakti nungthinsida lakpadi moirang macha oiradi karam khangoi aibudi asikhale chingkhuba sanapukning singnare khuman mabu yenglaga kamna ipana hakpo moirang lamdam kadaidagi leibagene hayuba hangi khamba aduda ipa manba ibungo mairam panglap uriba turen anigi maraksida lamdam asida leibani khurumjara ikhambana adudi kaino naknare angang maksu natare aibu nangna karamna khangde song kuibadi
Ipa ina khunbawo chummi takpiribado nanai aidi lamjani ipa ima khanghaudre ima masak khanghaudre lekai mina yokpani moirang khundon amada nanai aidi leirure adudagi amuka imungdugi masaga ningai sangdanabadagi nanai lamja thorai changpham leijadraduna loktak lomda kumthajai haikak tharo chamuna tara nongkhan narai loktak haikak yelina selong mathen langlai kumja kaya lelure ngarang nungdang makhaida moirang khulak yaurai asina khangjadabani kumi lamja khambana wahai asi tabada nungsi khare singkhuba chanana thawai sokle leipak asigi asigumba sibu yoke thidana toli toli singkhuba sumna madong khalakle lairabasi yoklage khalle sana pukningda makhatana hanglai nangdi kayum machano palem panthau koloidi kari kawi khangbara pakhang nangi namingna kari kawi ibungo nachinna naw kaya sui hayu hayu matasi panthau manba ibungo palem panthau koloidi khangjadare nanai ai isin inaw leijade nanai idom pokpani nanai aidi khumanni imingdi khamba kaujai haina khamba khumjare aina chingnarubadi sumdedana khallaga nura maja ibema thobi senu anibu chingkhubana yenglai hai karinu nahoi anibu yumda lakla kaubadi adu ada thibara phida thaba hunaina khangdeda ko isasa moirang macha anina kaya kuire moirang macha asina kaya kuire lebliba panthau yathang tabada gyan haipek tajarakle manai senu yengduna nura khoroi mataroi tayum senu hogalu ita phida lokthou kok singaubana aidi hogatpa ngamdaredo senu tanna changduna phida ama lokthoi nura ani nak oina phida adu thakhare mangsok thangba adomda phamu ibungo habire I chingkhuba changsil khambado makok katli phida du chingthoi khajik tang dang changsinduna phida da mapung phana hek phamjade machi khara oiramna khamba iren phamure phida laiba katpasi chari mafam asidadi jubarajgi sangaini atai ama oiradi kanagumba amana matam khongthang induna tawdabasu machatnai nungsi hare numito khoyum mana sinbana tawri makhai charure kuman matau ubada chingkhubana khalai hai lamja sidi kari maning thi jano magi thogal lon sidi aikhoi makna khangamde panthau pana langonde pale mana nawokte khangoidara khanbani kanana tambiribanu ngai khamba ubada khamba mana phambasi nura maja ibema thobi yengba ngamdare nongyai matau ubada amunba marong kenbagume panthau mangon khenjonglang ukhong tenda ngaduna cheda yekpa motigum leirang tumil leirei thamoi lekol nungdugei leirang tanna heklakle leirang pareng leng khare nura sana khuttuna pareng leirang pairakle lamjai ngak aduda leirang adu huure nura wakhal chawbini wakhal machet amata tawjahoba nanghaude wakhal pumba mangkhare thobi mado ngai hore wakhal chawi habido cha yai charaba ngagumna panthau mangon ipakta nura madi tarai nura pokpa mapana ibungo taribara moirang lamjana hapu kege chawba lebakta chingkhuba haiba do moirang nithau manawni leipak asigi mapuni jubaraj ni mado magi maming tabara hoi nanai aihak tajai gun lei hai ibungo ipa manba ibungo aduga amaga tabara magi macha nupine thoibi haibi amaga machak yamna thikrabi lei hai asisu madu masu tarini nanai aihak tajai adubu masida khitnai majai be mathobi di nanai ena tabadi moirang leipak asida yamna phajai sumna tai khamba masi hairaga hanna yengi thoibibu mahoi asibu oirabra haina thukle khambado langoi taba mitana yengthouba duda sadan bagi tendongi machin paba tendi oi korau thakta paijaba chekla oire thoibido ten aduna panduna chekla layum kairakle hakchang tanik i leibangamde thadoido khamba maru lukthaki khudak adumaktada jubarajna khambada lamja yengu tabra aina ni hai ibungo nanaktagi nupido saktibi hairibasi thoibi haibiduni haire masi tabada lamja khamba kaubado
मागी मिलू अनीदा पीना पुमथुम थुमखरे तांगजलैदा लुखरे खंबा मसा निखरे हाय हाय लमजा मांगेदो इमा सकपी इसेगी लमजा सेबा ngambara yengjagedi lakpani lamja isin ipwagi kaina ready tamkhraboy aidi ngasai makhaidi dose mapung phange mapu mana taktaba matik chare haiduna takthokpire hojikti lamja khamba mangedo haina khankhre khambado pananganda ilamba charang ngabong segaiba khamba ngakta yekhatle nongpo kongyang wachaisu miren huktaba chaisu malem thakta tabagum chaisu leida phaiduna lamja khangjadabado mapu sana choronda ture hingna kaptuna ngakpiyu ko lamjabu takthokpire hojikti lamja khamba mangedo haina khankhre khambado mananganda ilamba charai ngabong segaiba khamba ngakta yelakle nongpok kongyang chaisu miren huktaba chaisu malem thakta tabagum chaisu leida phaiduna lamja khangjadabana mapu sana choronda ture hingna kaptuna ngakpiyu ko lamjabu nanai khangudabana yon kharedo haiduna khamba matau ubada ware singkhuna hado ki khraboido mahakto khangbirakle mapuna karigino lamjao kaidodana kapluri khangdababu kari dos leidana haina sana makhutmangna chingkhatpire khambabu phamu kari dawbage haina khamba phamhalle singkhubana machada nurana khoi anibu ipa ibe matabara charai phaijom amane inana ba charai ne koyet ningthiba amane lokthok raune ipada katsi lamja asida takpirakle singkhuba sunda tawba kangaduna humnau matol amada kangagi kaidong oibagum mapai wadu tabada thoibi pukning nungaire ipa ibungo lamjada kadaba charai si nanai lanai charai na tawjarage panthobu hangatlakle mapada katlo haina yabire thadoi lang lengsin khiduna charai ama puthokle sangbi haugra tangdanbi latol ama thatlure tanga chauna yatuna charai adu hapchare nura mabuk ningduda pakhang nangi nakada nura obi thungjage haina nire khambada langban magi prithithak napung phaba rituda musuk muba nongduna lebak sokna chaibagum muna chumbi samlanga ngaksam tongdam septuna khamba mabu khorame thadoi mana numitto charai adu katchare kuman mana chongthare pidadagi lepakta thadoi mabu okchare thaujan biu lamjabu ayol aran khibikti kokpiyu ne haiduna charai adu lauduna jubrajgi soronda khamba mukatlure singkhubana karino isa na piba charai si lamjana ning thungdara kaidodana bu hanbage hangbire I khambara mapui phiman oinadi phangjaningubadagi katchabani choronda khummi madu tabada amu hena nungsigre laujaro ko haiduna sokpi sana khutuna charai adu loksille hangalakle khambana nanai aibu chorona thauda amatang pibiyu silangjage ningakpa lamja ibuk asibu thunganbiyu mapuna sana chorol ngakpiyu lamja kari wanoda nangna kari chaningwa madu hayu aingonda kari silangadage chatkhraga nu nangne ko aigi sida leirasi aigi pukai langai se nangna loina panaro chumsu sosu paigani kari silangadage chatkhraga nu lamja ko leiro aigi sida takpirakle mapuna wasi hek tarakpada majaibe mathoibina nungai kharanida aikoi sida leiradi moirang lamja sina yara uma khoyummo thobi laibu khoirame khambana sana choron thogan nanai lamjana tawjagani mapuo palem panthau leiramba laira khangpok sangdusu thadokpadi kuijare yaba semjan jaruge amuktadi yangjarukhige tanna hanjaraktana thogan asi pinabiyu ngasi nanai aigi sintha ama adugi khara pinaba madutana nanaidi lamja ipuk penjage haijarakle khambana mapu sana pukningda chummi mayung kaubani chatlu sanu ngasidi lamja kona yoklage khalladuna mapuna phare adudi iruro charai adu hongdo karigumba kharadang charaga nang ngasigi sintha si lawkon hakna nakhutmak na thongera tara khara charaga korau matam thenglakle
ꯇꯥꯛꯄꯤꯔꯛꯏ ꯆꯤꯡꯈꯨꯕ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯕꯤꯗꯨꯅ ꯃꯍꯥꯛꯅ ꯊꯣꯏꯕꯤꯒꯤ ꯈꯨꯠ ꯑꯁꯤꯅ ꯇꯔꯥ ꯊꯣꯡꯖꯔꯗꯨꯅ ꯀꯠꯂꯕꯗꯤ ꯑꯩ ꯑꯁꯦ ꯄꯦꯟꯈ꯭ꯔꯒꯅꯤ ꯀꯔꯝꯅꯣ ꯌꯥꯔꯛꯎꯃ ꯊꯥꯡꯖꯤꯡꯉꯣ ꯁꯨꯝꯅ ꯑꯃꯨꯛ ꯈꯜꯂꯛꯏ ꯈꯨꯃꯟ ꯃꯥꯅ ꯅꯅꯥꯏ ꯑꯩ ꯆꯥꯕ ꯊꯛꯄ ꯀꯣꯟꯖꯒꯦ ꯁꯤꯟꯊꯥ ꯍꯥꯟꯅ ꯂꯧꯖꯒꯦ ꯍꯥꯏꯔꯦ ꯈꯝꯕ ꯌꯥꯗꯔꯦ ꯌꯥꯔꯣꯏꯗꯕ ꯃꯇꯧꯁꯤ ꯎꯔꯗꯅ ꯃꯄꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯔꯨꯔꯣ ꯑꯁꯤ ꯐꯥꯎꯕ ꯌꯥꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯀꯣ ꯑꯩꯍꯥꯛꯇꯤ ꯅꯐꯤꯗꯗꯤ ꯍꯣꯡꯗꯣꯛꯎ ꯍꯥꯏꯔꯦ ꯈꯝꯕ ꯏꯔꯨꯔꯦ ꯍꯥꯟꯅ ꯆꯔꯩ ꯑꯃꯟꯕ ꯇꯥꯁꯤꯟꯗꯨꯅ ꯊꯅꯝꯃꯦ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯂꯣꯏꯁꯪꯒꯤ ꯏꯃꯨꯡ ꯃꯆꯤ ꯑꯃꯗ ꯑꯍꯟꯕꯗꯨ ꯍꯣꯡꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯅ ꯐꯝꯃꯤꯕ ꯃꯥꯡꯒꯣꯟ ꯇꯝꯅ ꯅꯣꯡꯌꯥꯏꯃꯕꯨ ꯆꯪꯂꯛꯏ ꯀꯣꯝꯐꯧ ꯐꯨꯔꯥ ꯅꯨꯡꯗꯒꯤ ꯂꯣꯏꯕꯤ ꯀꯣꯂꯣꯏ ꯎꯗꯌꯥ ꯁꯅꯥ ꯆꯤꯡꯗꯣꯝ ꯄꯣꯛꯇꯒꯤ ꯀꯣꯔꯧ ꯆꯣꯡꯊꯣꯔꯛ ꯀꯨꯝꯕ ꯑꯅꯤꯁꯨꯕ ꯀꯥꯝꯒꯨꯝꯅ ꯈꯨꯃꯟ ꯁꯛꯇꯨ ꯎꯔꯛꯂꯦ ꯑꯍꯨꯝ ꯑꯗꯨ ꯃꯨꯟꯈꯔꯦ ꯆꯤꯡꯈꯨꯕꯅ ꯀꯧꯔꯛꯏ ꯌꯨꯔꯦꯟꯖꯝꯒꯤ ꯄꯤꯕꯥꯋꯣ ꯈꯨꯃꯟ ꯃꯆꯥ ꯈꯝꯕ ꯂꯥꯎ ꯑꯩꯅ ꯅꯃꯤꯡ ꯊꯣꯟꯒꯦꯀꯣ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯗ ꯈꯨꯃꯟ ꯃꯆꯥ ꯇꯣꯝꯄꯣꯛꯇꯤ ꯀꯧꯔꯒꯦꯀꯣ ꯑꯩꯍꯥꯛꯅ ꯍꯥꯏꯔꯦ ꯄꯦꯟꯈ꯭ꯔꯦ ꯆꯤꯡꯈꯨꯕ ꯂꯝꯖꯥ ꯃꯁꯛ ꯎꯕꯗ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯀꯣꯜꯂꯣꯏꯕꯨ ꯊꯣꯜꯂꯦ ꯉꯁꯤ ꯀꯣꯔꯧꯗ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯃꯌꯥꯝꯅ ꯈꯝꯕꯃꯥꯕꯨ ꯀꯨꯝꯃꯩꯒꯨꯝ ꯌꯦꯡꯅꯈꯔꯦ ꯅꯨꯃꯤꯠꯁꯤ ꯃꯌꯥꯝ ꯑꯗꯨ ꯆꯪꯗꯨꯅ ꯈꯔꯗꯗꯤ ꯆꯥꯎꯒꯕ ꯍꯥꯏꯕꯤꯔꯦ ꯌꯥꯗꯔꯦ ꯁꯤꯟꯊꯥ ꯍꯥꯟꯅ ꯄꯤꯕꯤꯈꯣ ꯍꯥꯏꯅ ꯅꯣꯡꯌꯥꯏ ꯈꯥꯡꯉꯛꯏ ꯑꯗꯨꯗꯤ ꯐꯔꯦ ꯇꯧꯔꯨꯔꯣ ꯉꯁꯤꯒꯤ ꯁꯤꯟꯊꯥ ꯑꯁꯤꯗꯤ ꯀꯥꯎꯔꯦꯟ ꯁꯟꯕꯨ ꯁꯦꯜꯂꯨꯀꯣ ꯁꯟꯖꯥꯎ ꯑꯃ ꯌꯥꯎꯕꯅꯤ ꯊꯥꯗꯣꯛꯎꯅꯨ ꯃꯗꯨꯗꯤ ꯌꯥꯝꯅ ꯉꯥꯎꯕ ꯁꯟꯅꯤꯀꯣ ꯃꯆꯤ ꯂꯣꯡꯈꯨꯝ ꯍꯨꯛꯄꯅꯤ ꯑꯉꯥꯡꯕꯅꯤ ꯁꯟ ꯑꯗꯣ ꯌꯣꯟꯅ ꯀꯣꯔ ꯈꯥꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯏꯃꯛꯇꯗ ꯊꯥꯗꯣꯛꯇ꯭ꯔꯕ ꯁꯟꯅꯤ ꯁꯖꯤꯛ ꯍꯨꯟꯗꯨꯅ ꯊꯝꯂꯕ ꯄꯨꯔꯨꯝ ꯁꯟꯗꯤ ꯀꯧꯕꯅꯤ ꯂꯥꯛꯉꯝꯗ꯭ꯔꯕ ꯁꯟꯅꯤꯀꯣ ꯍꯥꯏꯕꯤꯔꯛꯂꯦ ꯆꯤꯡꯈꯨꯕ ꯀꯥꯎꯔꯦꯟ ꯁꯦꯜꯂꯨ ꯇꯥꯛꯄꯤꯔꯦ ꯅꯣꯡꯌꯥꯏ ꯃꯥꯒ ꯆꯥꯔꯕ ꯁꯤꯟꯊꯥ ꯑꯁꯤ ꯊꯣꯛꯈꯔꯦ ꯁꯟꯁꯪꯂꯣꯝꯗ ꯆꯪꯂꯛꯂꯦ ꯊꯥꯗꯣꯛꯂꯛꯂꯦ ꯁꯟ ꯃꯌꯥꯝ ꯆꯠꯈꯤꯕꯗꯨꯗ ꯄꯨꯔꯨꯝ ꯁꯟ ꯑꯁꯤ ꯉꯥꯎꯔꯛꯂꯦ ꯆꯣꯡꯕ ꯊꯦꯛꯄ ꯀꯥꯝꯕꯅꯦ ꯁꯟꯗꯣ ꯈꯨꯃꯥꯡ ꯍꯣꯜꯂꯛꯂꯦ ꯁꯟꯒꯤ ꯃꯇꯧ ꯎꯕꯗ ꯈꯝꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯆꯠꯅꯤꯡꯕꯗꯨ ꯎꯕꯗ ꯊꯥꯗꯣꯛꯄꯤꯒꯦ ꯅꯤꯡꯂꯛꯂꯦ ꯌꯣꯠꯀꯤ ꯀꯣꯝꯐꯩ ꯁꯠꯇꯣꯛꯂꯦ ꯈꯝꯕ ꯆꯪꯁꯤꯟꯈꯤꯕꯗ ꯆꯣꯡꯁꯤꯜꯂꯛꯂꯦ ꯀꯥꯎ ꯑꯗꯣ ꯃꯥꯟꯕꯤ ꯆꯤꯔꯦꯜ ꯑꯗꯨꯅ ꯈꯝꯕ ꯍꯥꯏꯒꯦ ꯊꯧꯔꯥꯡꯂꯦ ꯈꯝꯕ ꯁꯥꯎꯈꯔꯗꯨꯅ ꯄꯥꯏꯔꯦ ꯃꯆꯦ ꯑꯅꯤꯗꯣ ꯀꯣꯝꯐꯩ ꯑꯗꯨꯒ ꯄꯥꯟꯅꯅ ꯅꯝꯁꯤꯟꯗꯨꯅ ꯈꯝꯕꯅ ꯃꯌꯥꯡꯂꯦꯟꯗ ꯈꯨꯅꯤꯡꯅ ꯊꯤꯜꯂꯦ ꯁꯪꯒꯣꯜ ꯃꯅꯨꯡꯗ ꯀꯥꯎ ꯑꯗꯣ ꯁꯣꯔ ꯊꯤꯡꯈꯔꯦ ꯀꯥꯎꯔꯦꯜ ꯏꯇꯦ ꯇꯦꯛꯈꯔꯦ ꯈꯨꯃꯟ ꯆꯩꯊꯥ ꯐꯪꯕꯗ ꯇꯥꯟꯊꯣꯔꯛꯂꯦ ꯁꯟ ꯑꯗꯣ ꯆꯦꯟꯊꯣꯔꯛꯂꯦ ꯂꯝꯖꯥꯎꯗ ꯄꯨꯔꯨꯝ ꯁꯟꯒ ꯈꯝꯕꯒ ꯑꯅꯤ ꯃꯇꯧ ꯎꯕꯗ ꯊꯕꯥꯛ ꯂꯣꯏꯅ ꯌꯩꯅꯔꯦ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯃꯤꯌꯥꯝꯗꯣ ꯀꯝꯅꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯅ ꯂꯩꯍꯧꯔꯦ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯀꯤ ꯃꯤ ꯄꯨꯝꯕ ꯊꯛꯀꯠꯅꯔꯦ ꯀꯥꯎꯔꯦꯟ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯉꯝꯅ ꯆꯦꯟꯁꯤꯟꯅꯈꯔꯦ ꯀꯣꯟꯊꯣꯡ ꯍꯣꯟꯖꯪ ꯂꯣꯟꯅꯔꯦ ꯃꯣꯏꯔꯥꯡ ꯌꯨꯝꯊꯣꯡ ꯂꯥꯎꯅꯔꯦ ꯃꯤ ꯑꯃꯠꯇ ꯆꯠꯇꯔꯦ ꯂꯩꯔꯛ ꯈꯨꯜꯂꯛ ꯂꯝꯖꯥꯎꯗꯣ ꯀꯥꯎꯅ ꯀꯣꯏꯅ ꯆꯦꯜꯂꯛꯂꯦ ꯆꯨꯝꯅꯒꯤ ꯃꯤꯇ ꯅꯠꯇꯅ ꯀꯥꯎꯔꯦꯟ ꯃꯥꯟꯕ ꯐꯥꯎꯕ ꯄꯨꯔꯨꯝ ꯁꯟꯕꯨ ꯎꯕꯗ ꯀꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯦ ꯃꯣꯏꯔꯥꯡ ꯁꯦꯟꯖꯦꯟꯕꯨꯡꯗꯨꯁꯨ ꯀꯥꯎꯔꯦꯟ ꯇꯝꯅ ꯆꯦꯜꯂꯛꯂꯦ ꯀꯦꯒꯦ ꯁꯂꯨꯞ ꯆꯥꯏꯈꯔꯦ ꯀꯥꯎꯒꯤ ꯃꯇꯧ ꯎꯕꯗ ꯈꯝꯕ ꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯤ ꯋꯥꯌꯨ ꯍꯥꯌꯨ ꯊꯧꯖꯤꯜꯂꯤ ꯈꯝꯕ ꯀꯩꯁꯨ ꯅꯤꯡꯉꯥꯏꯗꯦ ꯉꯥꯎꯈꯔꯦꯗ ꯁꯟ ꯑꯗꯣ ꯅꯨꯡꯁꯤꯔꯦꯗ ꯍꯥꯏꯗꯨꯅ ꯁꯟꯖꯦꯟ ꯅꯥꯎꯔꯣꯏ ꯃꯔꯝꯗꯝ ꯁꯟꯖꯦꯟ ꯊꯣꯡꯊꯛ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯗꯨꯅ ꯐꯝꯃꯤ ꯌꯦꯡꯉꯤ ꯈꯝꯕꯗꯤ ꯀꯥꯎꯔꯦꯟ ꯃꯥꯕꯨ ꯀꯤꯕꯅ ꯄꯥꯠꯇ ꯆꯠꯄ ꯃꯤ ꯃꯈꯩ ꯂꯨꯊꯨꯝ ꯂꯥꯡꯊꯥꯛ ꯑꯄꯨꯝꯕ ꯄꯥꯠꯇ ꯑꯗꯨꯝ ꯂꯩꯅꯔꯦ ꯈꯨꯜꯂꯛ ꯂꯝꯖꯥꯎ ꯄꯨꯝꯕꯁꯨ ꯆꯠꯅꯗꯔꯦ ꯃꯤ ꯑꯃꯠꯇ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯁꯥꯠꯈꯔꯦ ꯂꯣꯏꯅ ꯄꯨꯝꯇꯥ ꯇꯥꯅꯔꯦ ꯇꯝꯄꯥꯛ ꯌꯨꯝꯗꯤ ꯋꯥꯅꯔꯦ ꯁꯅꯥ ꯀꯣꯅꯨꯡ ꯇꯥꯔꯛꯂꯦ ꯂꯣꯏꯅ ꯃꯤꯄꯥꯏꯅꯔꯦ ꯃꯆꯦꯝ ꯈꯝꯅꯨ ꯇꯥꯈꯔꯦ ꯏꯗꯨ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯁꯤꯂꯪꯉꯨꯅꯤ ꯆꯠꯈꯤꯀꯣ ꯃꯥꯗꯨꯝ ꯑꯣꯏꯔꯝꯒꯗꯔꯥ ꯀꯅꯥꯅ ꯊꯥꯗꯣꯛꯏꯕꯅꯣ ꯈꯜꯂꯗꯨꯅ ꯈꯝꯅꯨꯗꯨ ꯅꯨꯔꯥ ꯃꯗꯣꯝ ꯊꯣꯔꯛꯂꯦ ꯂꯥꯏꯔꯔꯕꯤꯅ ꯌꯦꯡꯕꯗ ꯃꯣꯏꯔꯥꯡ ꯁꯟꯖꯦꯟ ꯊꯣꯡꯊꯛꯇ ꯎꯔꯦ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯃ ꯐꯝꯕꯗꯣ ꯃꯨꯏꯑꯣꯏ ꯃꯨꯔꯇꯤ ꯍꯥꯏꯔꯕꯗꯤ ꯏꯗꯨ ꯅꯤꯡꯊꯧ ꯃꯥꯜꯂꯤꯗ ꯃꯐꯤꯁꯤꯒ ꯍꯥꯏꯔꯒ ꯃꯥꯟꯗꯦ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯣꯏꯔꯥꯡ ꯁꯟꯖꯦꯟ ꯅꯍꯥꯗꯤ ꯑꯣꯏꯕ ꯇꯥꯔꯦ ꯈꯜꯂꯛꯏ ꯅꯨꯔꯥ ꯁꯨꯝ ꯌꯦꯡꯕꯗ ꯈꯝꯕ ꯃꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯂꯦꯞꯂꯦ ꯑꯗꯨꯃꯛꯄꯨ ꯁꯣꯏꯒꯕꯔꯥ ꯍꯥꯏꯗꯨꯅ ꯑꯔꯥꯞꯄꯗꯒꯤ ꯈꯝꯕꯕꯨ ꯅꯨꯔꯥ ꯃꯆꯦꯝ ꯀꯧꯔꯛꯏ ꯃꯣꯏꯔꯥꯡ ꯁꯟꯖꯦꯟ ꯊꯣꯛꯇ ꯐꯝꯂꯤꯕ ꯅꯍꯥꯛꯄꯨ ꯇꯥꯔꯤꯕꯔꯥ ꯏꯕꯨꯡꯉꯣ ꯀꯥꯎꯔꯦꯟꯁꯤꯡꯕꯨ ꯁꯦꯟꯕꯔꯥ ꯀꯅꯥꯅꯣꯅꯦ ꯅꯍꯥꯛꯄꯨ ꯍꯥꯏꯅ ꯃꯆꯦꯒꯤ ꯈꯣꯟ ꯇꯥꯔꯦ
ꯑꯩꯍꯥꯛꯅꯤꯅꯦ ꯏꯆꯦꯝꯍꯟ ꯍꯥꯏꯅ ꯈꯨꯝꯃꯦ ꯈꯝꯕꯅ꯫ ꯈꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯗꯨ ꯅꯤꯡꯊꯧ ꯀꯔꯤꯅꯣ ꯅꯪꯅ ꯊꯥꯗꯣꯛꯎꯕꯔꯥ ꯌꯨꯕꯔꯥꯖꯒꯤ ꯀꯥꯎ ꯑꯁꯦ? ꯃꯥꯅꯤ ꯃꯥꯅꯤ ꯏꯆꯦꯝꯍꯟ, ꯑꯩꯅ ꯁꯦꯜꯂꯤꯕꯅꯤꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯤꯒꯅꯨ, ꯆꯨꯝꯅ ꯉꯥꯎꯖꯕꯗꯅꯤ, ꯑꯩꯅ ꯍꯥꯏꯕ ꯏꯟꯈꯔꯦ, ꯕꯦꯔꯥ ꯇꯧꯗꯧ ꯂꯩꯔꯒ ꯐꯥꯖꯤꯟꯒꯅꯤ ꯑꯩꯍꯥꯛꯅ, ꯅꯨꯡꯁꯤꯈꯔꯦ ꯁꯜ ꯑꯁꯦ, ꯆꯠꯂꯣ ꯆꯠꯂꯣ ꯏꯆꯦꯝꯍꯟ꯫ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ, ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯅꯤ, ꯍꯣꯏꯖꯟꯈꯔꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯝꯂꯒ ꯈꯝꯅꯨꯗꯣ ꯍꯟꯖꯜꯂꯛꯏ ꯈꯨꯜꯂꯛꯇ꯫ ꯃꯣꯏꯔꯥꯡ ꯌꯨꯝꯊꯣꯡ ꯀꯥꯏꯗꯨꯅ ꯌꯦꯡꯉꯝꯕꯗꯤ ꯀꯥꯡꯕꯨꯅ ꯃꯣꯏꯔꯥꯡ ꯅꯨꯄꯤ ꯅꯍꯥꯛꯄꯨ ꯁꯤꯟ ꯇꯣꯛꯂꯔꯒꯅꯤ, ꯆꯦꯟꯁꯤꯜꯂꯨꯅꯦ ꯀꯣꯟꯊꯣꯡꯗ ꯍꯥꯏꯅ ꯂꯥꯎꯏ ꯈꯝꯅꯨꯗ꯫ ꯅꯣꯡꯌꯥꯏ ꯆꯅꯨ ꯆꯪꯁꯤꯜꯂꯦ, ꯑꯃꯨꯛ ꯅꯨꯡꯁꯥ ꯊꯤꯔꯛꯂꯦ, ꯃꯣꯏꯔꯥꯡ ꯀꯣꯟꯊꯣꯡ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪ, ꯅꯪꯅ ꯊꯥꯗꯣꯛꯎꯕ ꯌꯨꯕꯔꯥꯖꯒꯤ ꯀꯥꯎ ꯑꯁꯦ? ꯃꯥꯅꯤ ꯃꯥꯅꯤ ꯏꯆꯦꯝꯍꯟ, ꯑꯩꯅ ꯁꯦꯜꯂꯤꯕꯅꯤꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯤꯕꯤꯒꯅꯨ, ꯆꯨꯝꯅ ꯉꯥꯎꯖꯕꯗꯅꯤ, ꯑꯩꯅ ꯍꯥꯏꯕ ꯏꯟꯈꯔꯦ, ꯕꯦꯔꯥ ꯇꯧꯗꯧ ꯂꯩꯔꯒ ꯐꯥꯖꯤꯟꯒꯅꯤ ꯑꯩꯍꯥꯛꯅ, ꯅꯨꯡꯁꯤꯈꯔꯦ ꯁꯜ ꯑꯁꯦ, ꯆꯠꯂꯣ ꯆꯠꯂꯣ ꯏꯆꯦꯝꯍꯟ꯫ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ, ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯅꯤ, ꯍꯣꯏꯖꯟꯈꯔꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯝꯂꯒ ꯈꯝꯅꯨꯗꯣ ꯍꯟꯖꯤꯜꯂꯛꯏ ꯈꯨꯜꯂꯛꯇ꯫ ꯃꯣꯏꯔꯥꯡ ꯌꯨꯝꯌꯥꯡ ꯀꯥꯗꯨꯅ ꯌꯦꯡꯉꯝꯕꯅꯤ ꯀꯥꯡꯕꯨꯅ ꯃꯣꯏꯔꯥꯡ ꯅꯨꯄꯤ ꯅꯍꯥꯛꯄꯨ ꯁꯤꯟ ꯇꯣꯛꯂꯔꯒꯅꯤ, ꯆꯦꯟꯁꯤꯜꯂꯨꯅꯦ ꯀꯣꯟꯊꯣꯡꯗ ꯍꯥꯏꯅ ꯂꯥꯎꯏ ꯈꯝꯅꯨꯕꯨ꯫ ꯅꯣꯡꯌꯥꯏ ꯆꯅꯨ ꯆꯪꯁꯤꯜꯂꯦ, ꯑꯃꯨꯛ ꯅꯨꯡꯁꯥ ꯊꯤꯔꯛꯂꯦ, ꯃꯣꯏꯔꯥꯡ ꯀꯣꯟꯊꯣꯡ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪꯁꯨ ꯀꯥꯎꯗꯣ ꯐꯥꯖꯤꯜꯂꯨ ꯍꯥꯏꯅ ꯆꯤꯡꯈꯨꯕꯗ ꯌꯧꯈꯔꯦ꯫ ꯈꯣꯡꯅꯦꯠ ꯂꯥꯡꯒꯣꯏ ꯇꯣꯡꯗꯨꯅ ꯆꯤꯡꯈꯨꯕꯗꯣ ꯊꯣꯔꯛꯂꯦ꯫ ꯑꯣꯛꯇꯦꯗꯀꯣ ꯑꯉꯥꯡꯁꯦ, ꯈꯨꯃꯟ ꯃꯆꯥ ꯇꯥꯕꯔꯥ, ꯀꯥꯎꯔꯦꯜ ꯑꯗꯨ ꯐꯥꯖꯤꯜꯂꯣ꯫ ꯅꯤꯡꯊꯧ ꯌꯥꯊꯟ ꯂꯥꯛꯂꯦꯗꯣ ꯉꯝꯃꯣꯏꯗꯔ ꯅꯍꯥꯛꯄꯣ ꯍꯥꯏꯅ ꯆꯤꯡꯈꯨ ꯂꯥꯎꯔꯛꯏ꯫ ꯃꯄꯨ ꯏꯕꯨꯡꯉꯣ ꯐꯅꯤ, ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯒꯅꯤ, ꯁꯅꯥ ꯄꯨꯛꯅꯤꯡ ꯂꯥꯡꯕꯤꯒꯅꯨ, ꯀꯥꯎꯔꯦꯟ ꯃꯕꯨꯛ ꯊꯟꯅꯕ ꯉꯥꯏꯍꯥꯛ ꯆꯥꯖꯈꯤꯁꯅꯨ, ꯇꯧꯖꯕꯅꯤ ꯅꯅꯥꯏ ꯑꯩ꯫ ꯐꯥꯖꯤꯟꯕꯤꯔꯣ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯂꯦ꯫ ꯈꯝꯕ ꯑꯃꯨꯛ ꯊꯤꯟꯗꯔꯦ, ꯁꯟ ꯑꯗꯨ ꯐꯥꯒꯦ ꯆꯪꯂꯛꯂꯦ꯫ ꯆꯤꯡꯈꯨꯕꯒꯤ ꯃꯅꯥꯏꯅ ꯄꯨꯔꯨꯝ ꯁꯟꯕꯨ ꯐꯥꯗꯧꯔꯦ ꯍꯥꯏꯅ ꯂꯩꯄꯥꯛ ꯅꯤꯜꯂꯛꯂꯦ꯫ ꯂꯩꯄꯥꯛ ꯐꯤꯉꯧ ꯐꯧꯔꯛꯂꯦ, ꯀꯨꯝꯃꯩ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯂꯩꯃꯟ ꯅꯤꯡꯊꯧ ꯂꯦꯡꯊꯣꯛꯂꯦ, ꯄꯥꯛ ꯍꯦꯛ ꯐꯥꯕ ꯉꯝꯕꯗꯣ, ꯈꯝꯕ ꯃꯥꯅ ꯁꯟꯗꯨꯕꯨ ꯀꯣꯛ ꯍꯦꯛ ꯐꯥꯕ ꯇꯧꯗꯔꯦ, ꯀꯨꯝꯃꯩ ꯑꯣꯏꯅ ꯇꯧꯔꯛꯂꯦ꯫ ꯃꯃꯩ ꯐꯤꯔꯥꯟ ꯁꯥꯗꯨꯅ ꯀꯥꯎ ꯑꯗꯨꯅ ꯆꯦꯜꯂꯛꯄ, ꯅꯣꯡꯌꯥꯏ ꯃꯥꯅ ꯇꯥꯟꯅꯕ, ꯑꯅꯤ ꯑꯗꯨ ꯌꯦꯡꯕꯗ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯀꯤ ꯑꯇꯥꯡꯕ ꯀꯨꯝꯃꯩ ꯑꯣꯏꯈꯔꯦ꯫ ꯃꯥꯟꯕꯤ ꯆꯤꯔꯦꯟ ꯄꯥꯏꯗꯨꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯍꯨꯛꯈꯔꯦ, ꯇꯝꯄꯥꯛ ꯌꯨꯝꯗ ꯄꯨꯁꯤꯟꯈꯤ, ꯆꯤꯡꯈꯨꯕꯒꯤ ꯃꯅꯥꯏꯅꯤ ꯀꯟꯈꯔꯦꯗ ꯍꯥꯏꯕꯅ ꯃꯣꯏꯔꯥꯡ ꯑꯗꯨ ꯅꯤꯟꯈꯔꯦ꯫ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯆꯠꯊꯖꯔꯛꯀꯗꯧꯔꯤꯕ ꯑꯁꯤꯅ ꯈꯝꯕ ꯑꯃꯨꯛ ꯂꯣꯠꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ꯫ ꯆꯤꯡꯈꯨꯕꯅ ꯃꯌꯨꯝꯗ ꯈꯝꯕ ꯃꯥꯕꯨ ꯍꯥꯏꯕꯤꯔꯦ, ꯇꯔꯥ ꯆꯥꯔꯣ ꯏꯕꯨꯡꯉꯣ, ꯉꯁꯤ ꯑꯍꯤꯡ ꯄꯣꯊꯥꯔꯣ, ꯍꯌꯦꯡ ꯃꯅꯥ ꯄꯤꯕꯤꯒꯦ, ꯅꯨꯡꯁꯤꯗꯨꯅ ꯈꯥꯝꯃꯛꯏ꯫ ꯀꯩꯈꯥ ꯄꯣꯟꯕ ꯁꯥꯒꯨꯝꯅ ꯉꯁꯤ ꯀꯧꯕ ꯑꯁꯤꯗꯗꯤ ꯂꯥꯏꯔꯁꯪꯗ ꯌꯧꯖꯒꯦ ꯍꯪꯒꯠꯂꯛꯂꯦ ꯈꯝꯕꯅ꯫ ꯅꯨꯡꯁꯤꯔꯕ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯈꯩ ꯌꯥꯕꯤꯔꯦ꯫ ꯆꯤꯡꯈꯨꯕꯅ ꯅꯤꯡꯕꯅ ꯉꯁꯤ ꯑꯁꯤ ꯊꯝꯃꯒꯦ, ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯒꯦ, ꯌꯥꯔꯕꯗꯤ ꯌꯣꯛꯂꯒꯦ, ꯅꯣꯡꯌꯥꯏ ꯌꯥꯈꯤꯗꯕꯅ ꯄꯨꯡꯖꯥ ꯑꯃ ꯁꯣꯏꯔꯒ ꯃꯆꯦꯝꯅ ꯅꯨꯡꯁꯥ ꯊꯤꯒꯅꯤ ꯍꯥꯏꯕꯁꯤꯗ ꯌꯥꯈꯤꯗꯕꯅꯤ꯫ ꯀꯣꯔꯧ ꯋꯥꯡꯅ ꯁꯥꯠꯂꯤꯕꯤ ꯊꯥꯗꯣꯏ ꯂꯩꯔꯥꯡ ꯑꯣꯏꯕꯤꯗꯤ ꯈꯪꯒꯣꯟꯕꯅ ꯍꯨꯝꯕꯗ ꯀꯣꯏꯇꯥꯎ ꯇꯥꯎꯅ ꯑꯁꯨꯃꯛ ꯇꯥꯎꯈꯔꯦ꯫ ꯁꯦꯅꯨ ꯊꯣꯏꯕꯤ ꯆꯤꯡꯈꯨꯕ ꯃꯃꯩꯗꯨꯗ ꯇꯥꯟꯅꯔꯦ, ꯂꯝꯖꯥꯏ ꯀꯔꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯣ꯫ ꯃꯔꯥꯛ ꯅꯤꯄꯥꯟ ꯇꯥꯏꯔꯕ ꯄꯨꯔꯨꯝ ꯄꯣꯟꯗꯦꯟ ꯑꯆꯧꯕ ꯇꯤꯡꯊꯣꯔꯛꯂꯦ ꯆꯤꯡꯈꯨꯅ ꯁꯪꯒꯥꯏ ꯁꯨꯃꯥꯡ ꯑꯗꯨꯗ꯫ ꯆꯤꯡꯗꯨꯝ ꯆꯦꯡꯗꯨ ꯍꯩꯔꯛꯂꯦ, ꯊꯪꯀꯣꯛ ꯇꯧꯅ ꯄꯩꯔꯦ꯫ ꯍꯋꯥꯏ ꯑꯍꯥꯎ ꯑꯍꯥꯎꯕ, ꯉꯥꯅ ꯊꯨꯝꯅ ꯀꯌꯥ ꯑꯃ, ꯃꯈꯟ ꯃꯊꯦꯜ ꯅꯥꯏꯅꯗꯤ ꯀꯌꯥ ꯑꯃ ꯌꯣꯝꯕꯤꯔꯦ꯫ ꯌꯨꯝꯕꯤ ꯃꯇꯨꯞ ꯑꯃꯅ ꯆꯦꯡꯄꯣꯠ ꯅꯝꯊꯣꯡ ꯁꯥꯕꯤꯔꯦ, ꯐꯤꯖꯣꯟ ꯑꯃ ꯑꯅꯤꯒ ꯈꯝꯕ ꯃꯥꯒꯤ ꯄꯤꯅꯔꯦ꯫ ꯈꯨꯃꯟ ꯊꯧꯔꯥꯡ ꯂꯣꯏꯕꯗ ꯑꯁꯥꯏ ꯃꯥꯅ ꯊꯅꯝꯕ ꯑꯃꯣꯠꯄꯗꯤ ꯐꯤꯁꯤꯡꯗꯣ ꯈꯝꯕ ꯂꯧꯒꯦ ꯊꯤꯔꯨꯔꯦ꯫ ꯂꯩꯔꯝꯗꯔꯦ ꯐꯤꯁꯤꯡꯗꯣ, ꯊꯤꯕ ꯑꯗꯨꯝ ꯈꯪꯗꯔꯦ꯫ ꯐꯣꯡꯅ ꯊꯤꯁꯤ ꯏꯀꯥꯏꯕꯣꯏ, ꯃꯥꯡꯖꯍꯧꯔꯁꯅꯨ ꯈꯟꯈꯔꯦ, ꯅꯣꯡꯌꯥꯏ ꯊꯤꯗ ꯁꯥꯗꯨꯅ ꯄꯥꯈꯪ ꯃꯗꯣꯝ ꯆꯪꯂꯛꯂꯦ꯫ ꯃꯄꯨ ꯆꯣꯔꯣꯟ ꯈꯣꯏꯔꯝꯃꯦ, ꯑꯗꯨꯛ ꯆꯥꯎꯕ ꯆꯦꯡꯄꯣꯠꯇꯣ
ꯇꯦꯔꯥꯒꯨꯝꯅ ꯍꯥꯏꯒꯠꯂꯦ ꯂꯥꯕ ꯈꯣꯡꯀꯥꯞ ꯋꯥꯏꯈꯔꯦ ꯈꯝꯕ ꯃꯥꯒꯤ ꯑꯃꯟꯕ ꯂꯥꯏꯔ ꯆꯔꯩ ꯑꯗꯨꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯍꯧꯔꯦ ꯊꯥꯗꯣꯏ ꯁꯅꯥ ꯈꯨꯠꯇꯨꯅ ꯈꯝꯕ ꯃꯥꯅ ꯂꯥꯛꯄꯗ ꯃꯣꯏꯔꯥꯡ ꯁꯟꯖꯦꯜꯂꯣꯏ ꯃꯌꯥꯝ ꯅꯣꯡꯕꯥꯟꯅ ꯆꯤꯡꯂꯗꯨꯅ ꯂꯝꯕꯤꯗꯨꯗ ꯑꯣꯛꯅꯔꯦ ꯃꯣꯏꯔꯥꯡ ꯃꯆꯥ ꯑꯁꯤꯅꯤ ꯑꯁꯥꯏ ꯁꯟ ꯁꯦꯠꯂꯝꯕꯗꯣ ꯉꯥꯏꯈꯣ ꯍꯥꯏꯌꯨ ꯈꯥꯝꯃꯨꯈꯣ ꯍꯥꯏꯕꯤꯗꯨꯅ ꯅꯣꯡꯕꯥꯟꯅ ꯁꯦꯜꯂꯣꯏꯁꯤꯡ ꯊꯥꯔꯛꯂꯦ ꯈꯝꯕ ꯃꯥꯕꯨ ꯈꯥꯝꯈꯔꯦ ꯅꯣꯡꯌꯥꯏ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯀꯩꯅꯣ ꯑꯩꯕꯨ ꯈꯥꯝꯕꯕꯣ ꯃꯣꯏꯔꯥꯡ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯂꯩꯀꯥꯏꯗ ꯂꯩꯕꯒꯦ ꯍꯪꯕꯤꯔꯨꯔꯦ ꯅꯣꯡꯕꯥꯟꯅ ꯀꯩꯗꯧꯒꯦꯒꯦ ꯈꯨꯟꯊꯛꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯪꯕꯗꯦ ꯈꯨꯝꯗꯣꯔꯛꯂꯦ ꯈꯝꯕꯅ ꯈꯝꯕꯩ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯅꯣꯡꯕꯥꯟ ꯈꯨꯛꯈꯥ ꯊꯥꯔꯝꯕ ꯍꯔꯥꯎꯖꯔꯦ ꯃꯕꯨꯛ ꯈꯨꯟꯊꯛ ꯁꯦꯟꯖꯣꯜꯂꯣꯏꯁꯤꯡꯗꯣ ꯀꯔꯤ ꯄꯥꯎꯈꯨꯝ ꯂꯥꯎꯈꯨꯝꯅꯣ ꯌꯥꯝꯅ ꯂꯝꯕꯨ ꯍꯦꯜꯂꯤꯗ ꯍꯥꯏꯔꯨꯕ ꯁꯥꯏ ꯅꯣꯡꯕꯥꯟꯅ ꯀꯔꯤ ꯍꯥꯏꯅ ꯍꯦꯜꯂꯨꯅꯤ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯅꯅꯤ ꯍꯥꯏꯕꯤꯔꯛꯂꯦ ꯈꯝꯕꯅ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯃꯨꯛꯅꯥ ꯇꯧꯈꯤꯁꯤ ꯍꯥꯏꯖꯤꯜꯂꯨꯔꯦ ꯈꯝꯕꯗ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯃꯛ ꯍꯥꯏꯔꯝꯕꯗꯣ ꯈꯝꯕꯗꯣ ꯆꯔꯩ ꯇꯟꯅ ꯁꯦꯝꯈꯔꯦ ꯅꯣꯡꯌꯥꯏ ꯃꯇꯧ ꯎꯕꯗ ꯈꯣꯟꯊꯛ ꯃꯆꯥ ꯍꯧꯔꯛꯂꯦ ꯇꯧꯔꯣ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯁꯨ ꯂꯩ ꯀꯤꯕꯤꯒꯅꯨ ꯍꯥꯏꯈꯔꯦ ꯈꯨꯟꯊꯛ ꯇꯣꯞꯅ ꯇꯥꯔꯛꯂꯦ ꯈꯝꯕ ꯃꯥꯒꯤ ꯂꯦꯞꯂꯛꯂꯦ ꯆꯍꯤ 7 ꯅꯣꯡꯕꯥꯟꯅ ꯀꯦꯒꯦ ꯄꯅꯥ ꯄꯨꯝꯕꯕꯨ ꯂꯥꯛꯆꯗꯨꯅ ꯂꯥꯛꯄꯕꯨ ꯃꯄꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯥꯡꯉꯝ ꯆꯦꯡꯖꯥꯎ ꯐꯪꯕꯒꯨꯝ ꯍꯔꯥꯎꯅꯔꯦ ꯈꯨꯟꯊꯛꯇꯣ ꯑꯉꯥꯡꯁꯤꯒ ꯅꯣꯡꯕꯥꯟꯒ ꯅꯈꯣꯏ ꯑꯩꯈꯣꯏ ꯃꯥꯟꯅꯔꯦ ꯏꯄꯤ ꯂꯩꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯗꯨꯅ ꯈꯨꯟꯊꯛꯅ ꯈꯨꯟꯈꯥ ꯎꯁꯤꯜꯂꯛꯇꯔꯦ ꯄꯥꯝꯕꯣꯝ ꯂꯣꯏꯅ ꯇꯤꯡꯈꯔꯦ ꯅꯣꯡꯌꯥꯏ ꯅꯣꯡꯕꯥꯟ ꯑꯅꯤꯗꯣ ꯄꯥꯕꯣꯠꯁꯟꯒꯤ ꯃꯑꯣꯡꯅꯤ ꯏꯈꯣꯡꯂꯤꯒꯨꯝ ꯁꯣꯏꯐꯗ ꯍꯪꯒꯦꯜꯂꯤꯒꯨꯝ ꯁꯦꯝꯐꯗ ꯇꯟꯅ ꯍꯤꯒꯤ ꯃꯑꯣꯡꯅꯤ ꯁꯥꯟꯅꯔꯛꯂꯦ ꯃꯨꯛꯅꯥꯗꯣ ꯈꯨꯃꯟ ꯃꯆꯥ ꯈꯝꯕꯅ ꯀꯟꯗ꯭ꯔꯥꯛ ꯎꯄꯥꯛ ꯈꯥꯏꯕꯒꯨꯝ ꯃꯥꯂꯦꯝ ꯂꯩꯀꯪ ꯊꯛꯇꯨꯗ ꯊꯥꯗꯈꯔꯦ ꯅꯣꯡꯕꯥꯟꯕꯨ ꯈꯨꯟꯊꯛ ꯃꯆꯥ ꯃꯈꯩꯅ ꯃꯥꯅ ꯏꯜꯂꯛꯄ ꯆꯔꯩ ꯃꯈꯩ ꯊꯥꯈꯔꯦ ꯐꯤꯔꯥꯡ ꯉꯧꯕꯣꯡ ꯆꯤꯡꯒꯨꯝꯂꯦ ꯈꯨꯟꯊꯛ ꯃꯆꯥ ꯃꯈꯩꯅ ꯈꯨꯃꯟ ꯃꯥꯕꯨ ꯅꯝꯗꯨꯅ ꯈꯨꯟꯊꯛꯂꯣꯝꯒꯤ ꯁꯦꯟꯖꯦꯜꯂꯣꯏ ꯍꯟꯖꯕꯕꯨ ꯍꯥꯞꯈꯔꯦ ꯆꯔꯩ ꯃꯌꯥꯝ ꯑꯃꯁꯨ ꯑꯃꯨꯛ ꯐꯪꯈ꯭ꯔꯦ ꯈꯝꯕꯗꯣ ꯐꯤꯌꯥꯝꯗꯨꯒ ꯄꯨꯗꯨꯅ ꯂꯥꯏꯔ ꯁꯪꯂꯣꯝꯗ ꯄꯥꯡꯈꯔꯦ ꯈꯝꯕ ꯃꯌꯨꯝ ꯌꯧꯕꯗ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯈꯔꯦ ꯈꯝꯅꯨ ꯊꯕꯥꯛ ꯌꯩꯔꯛꯏ ꯅꯣꯡꯌꯥꯏ ꯃꯄꯥꯎ ꯇꯥꯕꯗ ꯏꯅꯨꯡ ꯑꯗꯨ ꯉꯥꯟꯕꯗ ꯈꯨꯟꯊꯛ ꯁꯟꯖꯦꯜꯂꯣꯏ ꯃꯈꯩ ꯂꯥꯛꯂꯦ ꯈꯝꯕꯒꯤ ꯃꯌꯨꯝꯗ ꯈꯨꯃꯟ ꯃꯥꯕꯨ ꯀꯧꯔꯔꯦ ꯈꯨꯃꯟ ꯀꯧꯕꯤ ꯃꯆꯦꯝꯅ ꯃꯣꯏꯔꯥꯡ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯥ ꯍꯥꯏꯕꯤꯒꯅꯨ ꯅꯅꯥꯏꯁꯦ ꯅꯣꯡꯕꯥꯟ ꯃꯨꯛꯇ ꯆꯦꯟꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯝꯖꯥ ꯃꯆꯥꯅꯤ ꯃꯥꯒꯤ ꯂꯝꯕꯥ ꯑꯣꯏꯅꯗꯤ ꯊꯣꯛꯄꯒꯨꯝꯅ ꯇꯥꯔꯤꯕ ꯊꯣꯛꯍꯟꯕꯤꯅꯨ ꯈ꯭ꯋꯥꯏ ꯑꯁꯤꯅ ꯂꯣꯏꯁꯪ ꯃꯀꯣꯛ ꯑꯣꯏꯕꯁꯨ ꯃꯇꯤꯛ ꯆꯥꯗꯦ ꯏꯄ꯭ꯋꯥꯒꯤ ꯍꯥꯏꯖꯔꯛꯂꯦ ꯈꯝꯅꯨꯅ ꯅꯣꯡꯌꯥꯏ ꯊꯝꯕꯤꯔꯝꯃꯨꯗꯤ ꯋꯥꯕꯤꯔꯨꯅꯨ ꯏꯆꯦꯃ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯂꯩꯔꯤꯗ ꯑꯉꯥꯡ ꯃꯥꯒꯤꯗꯃꯛꯇ ꯆꯥ ꯃꯈꯥꯏꯔꯦ ꯈꯥꯏꯒꯅꯤ ꯋꯥꯠꯂꯤ ꯃꯈꯩ ꯄꯤꯒꯅꯤ ꯈꯨꯟꯊꯛ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯤ ꯄꯅꯥ ꯃꯥꯏꯔꯣꯡꯗꯤ ꯍꯥꯏꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯀꯩꯗꯧꯕꯒꯦ ꯏꯆꯦꯝꯍꯟ ꯑꯁꯨꯛ ꯌꯥꯝꯕ ꯑꯁꯤꯅ ꯀꯌꯥ ꯅꯨꯡꯁꯤꯕꯤꯔꯤꯕ ꯆꯠꯂꯒꯦꯕ ꯑꯩꯍꯥꯛꯄꯨ ꯍꯥꯏꯔꯦ ꯈꯝꯕꯩ ꯋꯥꯁꯤ ꯅꯥ ꯈꯝꯅꯨ ꯈꯥꯝꯕ ꯉꯝꯗꯔꯦ ꯃꯌꯥꯝꯗꯨꯅ ꯄꯨꯗꯨꯅ ꯅꯣꯡꯌꯥꯏ ꯃꯥꯕꯨ ꯆꯠꯈꯔꯦ ꯃꯣꯏꯔꯥꯡ ꯑꯗꯨꯛ ꯆꯥꯎꯕꯗꯣ ꯀꯅꯥ ꯑꯃꯠꯇ ꯇꯥꯍꯟꯗꯦ ꯅꯣꯡꯕꯥꯟ ꯃꯨꯛꯅꯥ ꯇꯨꯈꯔꯦ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤ ꯈꯨꯟꯊꯛ ꯃꯈꯩ ꯈꯝꯕꯅ ꯈꯣꯡꯈꯥ ꯅꯣꯡꯕꯥꯟ ꯃꯍꯥꯛꯅ ꯊꯝꯃꯤ ꯄꯨꯝꯊꯤꯡ ꯊꯤꯡꯗꯨꯅ ꯍꯥꯏꯗꯣꯛꯍꯟꯗꯦ ꯀꯅꯥꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯔꯣꯝ ꯁꯟꯖꯦꯜ ꯂꯣꯏꯁꯪ ꯆꯠꯂꯝꯃꯤ ꯃꯇꯨꯡꯗ ꯏꯕꯨꯡꯉꯣ ꯆꯠꯂꯒꯅꯨ ꯇꯣꯛꯑꯣ ꯅꯥꯔꯦ ꯍꯥꯏꯔꯣ ꯃꯌꯥꯝꯗ ꯍꯥꯏꯔꯦ ꯈꯝꯅꯨꯅ ꯊꯤꯡꯈꯔꯦ ꯃꯆꯦꯝ ꯌꯥꯊꯪ ꯏꯟꯗꯨꯅ ꯅꯥꯔꯦ ꯍꯥꯏꯔꯦ ꯄꯥꯎꯖꯦꯜꯂꯦ ꯁꯟꯖꯦꯜ ꯂꯣꯏꯁꯪ ꯀꯥꯗꯔꯦ ꯈꯝꯕ ꯁꯨꯝꯅ ꯂꯩꯈꯔꯦ ꯂꯥꯏꯔꯕꯗꯤ ꯈꯝꯕꯗꯣ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯂꯣꯝꯗ ꯀꯨꯝ ꯍꯨꯝꯅꯤ ꯃꯔꯛ ꯅꯤꯅꯤ ꯂꯦꯞ ꯂꯦꯝꯂꯩ ꯃꯥꯕꯨ ꯊꯤꯖꯔꯨꯏ ꯅꯨꯔꯥ ꯃꯆꯦꯝ ꯂꯝꯖꯥꯅ ꯀꯦꯒꯦ ꯃꯥꯒꯤ ꯈꯨꯜꯂꯛꯇ ꯀꯣꯏꯅ ꯁꯨꯝꯅ ꯃꯇꯝ ꯂꯦꯜꯂꯛꯏ ꯅꯣꯡꯌꯥꯏ ꯃꯤꯗꯤ ꯎꯍꯟꯗꯦ ꯆꯤꯡꯗ ꯀꯥꯗꯨꯅ ꯁꯤꯡꯖꯜꯂꯨꯏ ꯄꯥꯡꯒꯟ ꯆꯥꯎꯕ ꯃꯍꯥꯛꯅ ꯅꯣꯡꯃ ꯄꯨꯔꯛꯄꯗꯅ ꯅꯨꯔꯥ ꯃꯆꯦꯝ ꯑꯗꯨꯅ ꯌꯣꯜꯂꯤ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗ ꯅꯣꯡꯃꯩ ꯆꯔꯥ ꯇꯝꯗꯨꯅ ꯅꯤꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯝꯅ ꯇꯧꯅ ꯈꯝꯕꯕꯨ ꯇꯥꯕꯨ ꯂꯨꯄꯥꯛ ꯅꯨꯡꯗꯨꯗ ꯊꯝꯃꯦ ꯃꯆꯦꯝ ꯈꯝꯅꯨꯅ ꯆꯔꯩ ꯊꯨꯞꯆꯥꯅꯕꯒꯨꯝ ꯃꯣꯏꯔꯥꯡ ꯀꯅꯥꯒꯨꯝꯕꯅ ꯎꯈꯤꯗꯔꯦ ꯈꯝꯕꯕꯨ ꯅꯨꯔꯥ ꯃꯧꯄ꯭ꯋꯥ ꯂꯣꯠꯄꯗ ꯈꯣꯌꯨꯝ ꯊꯧꯔꯩ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯁꯤꯡꯉꯦꯟ ꯇꯥꯡꯅ ꯁꯥꯠꯄꯤꯅꯤ ꯂꯋꯥꯏ ꯍꯨꯏꯗ꯭ꯔꯨ ꯇꯣꯝꯁꯥꯠꯄꯤ
ꯂꯥꯡꯕꯟ ꯀꯧꯈꯥ ꯇꯣꯅꯥꯟꯕꯤ ꯁꯇꯤ ꯑꯣꯏꯕꯤ ꯅꯤꯡꯊꯤꯕꯤ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯆꯤꯡꯅꯨꯡ ꯆꯥꯗꯤ ꯅꯣꯡꯒꯧꯕꯤ ꯏꯉꯛ ꯊꯛꯄ ꯆꯦꯛꯄꯨ ꯑꯣꯏ ꯈꯨꯃꯟ ꯃꯥꯒꯤꯗꯃꯛꯇ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯕꯕꯨ ꯀꯣꯔꯧ ꯃꯁꯤꯡ ꯌꯥꯝꯃꯛꯂꯦ ꯂꯣꯏꯗꯥꯝ ꯀꯨꯝꯖꯥ ꯑꯣꯜꯂꯛꯂꯦ ꯉꯁꯤ ꯎꯗ꯭ꯔ ꯃꯎꯗ ꯍꯌꯦꯡ ꯎꯅꯤ ꯃꯎꯗꯦ ꯅꯨꯔꯥ ꯇꯝꯄꯥꯛ ꯌꯨꯝꯗꯨꯁꯨ ꯈꯣꯏꯕꯨ ꯂꯤꯟꯕꯨ ꯍꯣꯠꯈꯔꯦ ꯃꯅꯥꯏ ꯃꯁꯟ ꯊꯥꯗꯨꯅ ꯊꯦꯟꯕꯗ ꯈꯪꯗꯔꯦ ꯆꯤꯡꯉꯨ ꯃꯥꯕꯨ ꯌꯥꯎꯅꯗꯤ ꯃꯊꯪꯂꯦꯟꯕꯨ ꯂꯣꯠꯈꯔꯦ ꯊꯣꯏꯕꯤ ꯐꯤꯃꯟ ꯀꯣꯟꯗꯅ ꯀꯣꯔꯧ ꯀꯌꯥ ꯀꯞꯈꯔꯦ ꯀꯣꯔꯧ ꯃꯉꯥꯟ ꯐꯕꯕꯨ ꯃꯄꯨꯡ ꯐꯥꯅ ꯐꯥꯕ ꯊꯥꯖꯕꯨ ꯈꯨꯃꯟ ꯁꯛꯀ ꯆꯥꯡꯗꯝꯅ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯛꯏ ꯂꯝꯂꯥꯟ ꯀꯥꯏꯒꯤ ꯈꯣꯏꯔꯣꯏꯗꯤ ꯂꯣꯌꯨꯝꯕ ꯑꯣ ꯏꯕꯨꯡꯉꯣ ꯄꯥꯃꯨ ꯃꯤꯆꯥ ꯄꯣꯛꯇꯤꯅꯦ ꯅꯨꯡꯁꯤꯕꯋꯣ ꯅꯍꯥꯛꯄꯨ ꯅꯍꯥꯟ ꯀꯣꯔꯧ ꯑꯃꯗꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯁꯪꯗꯨꯗ 이만 마기 구범다 농마따디 여우루게 딴날 라게 하이두나 잣키바니 마학디 가오렌 센바 누미따 낭나 하이람바디 미남마로이 나학디 파캉 카이다우라바게 파캉 북닝 아두다 와로와부 레이바라 게게 모이랑 마차나 락사키니 칸두나 록탁 람자우 람담다 꿍크라바라 아무까 징우 가나굼바라 토비 에부 와한게 닝 아두나 락바라 우드라보이도 나학디 만자 카이다우라바게 하이나 토비 갑라이 만아이 세누 옌두나 누라 세누 이타로이 난 하이키바두니네 누미니니 후니당 마윰 셈자루라가 아묵 딴나 라카니 아시나트라 산비 마니 마자이 베마 가리나노 아두디 마타마시 헨 카레 마탐 카야 쿠이라바 라키다레 이타로이 락라로이다 말레네 카이다우가니 아이학티 이빤나 닝थौ 오이리 이빠라나 주바라즈니 वालोइदा बोई निंगबनी थोबी कौबी आई असे कनाई कादा संगसिगे कदाइदनो नहापो कमदौसिगे इतारोय उखरबररोय कमदौनी पोकपदगी वालक्ते माबु उरुबदगी थुंबीरेदो ऐंगोंदा अवाटपगी सरुक्तो कमदौसिगे हायुबा नंगना करी तौबीनी हायरदुना थादोइना मिलु अनि पीना थन टोला तारा जीबगुम हाइजरई सेनुदा सेनुमाना इबेमा करी वाचरुगदगे संसारगी मबेमा सीता कौबी मादसु खोंगना बोंदा कोइखे हाय हिंसाबना हुरुइदो केगे मोयरांग लेपाक्ता लेत्रबदी लेतरे आई थीजगे नुपादो चिंगु थांजिंग लेरिदो मागी कृपा लाकनी वाबी खिनु थेमजिनजै थादोय माना इतारोय आईगी इना असिदा पनबीरनु तानिंद्रे नुपा हाइबा वाहैदो हाइदोरकले थोबीगी वासक अमा लौरई वासक असी सिंखुबा मामा अहन मापनचु प्रजा लोइना तारकले मोरांग लमदम सातखरे लाइजवाटपा लमदमगी थंबान कौबी लेरांगुम कोरौ मैसा लांगलकले थादोय लेरांग ओइबीदो कंबी थकी लेमलेगुम ओना थोइना खांगलकले खोइगी मपोक ओइदुना लेरांग सातपा लमदमदा सागन तुफांग खपतुना कोइ सिपाई ngमदा पांथोकचबा ngमक्त्रे अवा सरुक ओइरई येंहैदरे थोइबीदो निंगोन ओइना पोकनिंद्रे नोंयाय मसक उखिद्रे खोंगुन फावबा फंखिद्रे खंबै चरै अमनबा अदुदसु कोंदुना अहिंग नुंथिन नायदना नुरा कुमजा कयादी लेली सुमना कपतुना खंबगी मपाव ताखिद्रे असिदा पंटुक असि लोइसल्ले मथंगी पाजगदोरिबसिदी कांग सानबनी खमनु कौबी मचेमना चही मरी सुपनदी खंबा माबु थमखरे मोइरांग कना खंगदना थवाई यावदा हक्चांगुम थोबी लेरे वाखरे चही मरी सुरबा ngasi कौबा नुमिता नुमिदांग वाइनी मतमदो मोइरांग औन कैथेंदा लेंथोरई थोबीना चिंगु माना पुदुना पुंगनिंग चाबी मतारोय सेनु मागा लोइना जई कैथेल मची अमदा नुरा ओइबी अमना लेरांग मतिक चादना सिंजायोनबा उरुरे इसिक उनबा अहिंगी इनुंग नोंगाल लमदाइदा सिंगना थोकपा सजिकुम नुजादुबु उबदा थादोय मबु लुपखरे नुसिरुरे ओंथोकना
ꯊꯣꯏꯕꯤ ꯁꯦꯅꯨ ꯌꯦꯡꯗꯨꯅ ꯇꯌꯨꯝ ꯁꯦꯅꯨ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯐꯗꯤ ꯌꯣꯝꯕ ꯁꯅꯥꯒꯨꯝ ꯅꯨꯔꯥ ꯑꯣꯏꯕꯤ ꯑꯃꯅ ꯁꯤꯡꯖꯥ ꯌꯣꯜꯂꯤꯁꯤꯕꯣ ꯅꯨꯡꯁꯤꯔꯦꯗ ꯆꯥꯝꯕꯤ ꯌꯦꯡꯉꯨ ꯃꯥꯒꯤ ꯁꯛ ꯑꯁꯦ ꯐꯤꯖꯦꯠ ꯃꯇꯥ ꯑꯁꯤꯒ ꯀꯧꯔꯨ ꯁꯦꯅꯨ ꯈꯪꯅꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯈꯔꯦꯕꯣ ꯍꯥꯏꯕꯤꯔꯛꯂꯦ ꯌꯦꯡꯅꯔꯦ ꯁꯦꯅꯨ ꯇꯟꯅ ꯆꯪꯁꯤꯜꯂꯦ ꯁꯤꯡꯌꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯁꯦꯅꯨ ꯃꯥꯅ ꯇꯥꯕꯔꯥ ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯅꯕꯤ ꯃꯣꯏꯔꯥꯡ ꯈꯣꯔꯤ ꯀꯩꯊꯦꯜꯗ ꯁꯤꯡꯖꯥ ꯌꯣꯟꯕꯤ ꯅꯨꯔꯥꯑꯣ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯏꯇꯥ ꯅꯪꯕꯨ ꯀꯧꯔꯤꯗꯣ ꯃꯄꯨ ꯁꯅꯥ ꯅꯥꯛꯁꯤꯗ ꯆꯠꯂꯨꯁꯤꯅꯦ ꯏꯇꯥꯔꯣꯏ ꯍꯥꯏꯕꯤꯔꯛꯂꯦ ꯁꯦꯅꯨꯒꯤ ꯃꯋꯥ ꯇꯥꯕꯗ ꯅꯨꯔꯥꯗꯣ ꯄꯥꯈꯠꯂꯦ ꯋꯥꯔꯦ ꯑꯃꯨꯛ ꯑꯗꯨꯗ ꯃꯣꯏꯔꯥꯡ ꯂꯝꯖꯥꯁꯤꯡꯕꯨꯗꯤ ꯐꯤꯗꯥꯅꯥꯏꯒꯤ ꯐꯥꯅꯩ ꯍꯥꯏ ꯉꯁꯤ ꯂꯝꯖꯥ ꯑꯩꯁꯤꯕꯨ ꯐꯥꯕꯤꯔꯒꯦ ꯇꯧꯔꯕ꯭ꯔꯥ ꯈꯜꯂꯦ ꯁꯤꯡꯖꯥ ꯌꯣꯟꯕꯤꯗꯣ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯁꯦꯅꯨꯅ ꯑꯋꯥꯕꯗꯨ ꯎꯈꯔꯦ ꯀꯔꯤꯅꯣꯅꯦ ꯏꯇꯥꯔꯣꯏ ꯅꯨꯔꯥ ꯀꯔꯤ ꯆꯤꯡꯅꯔꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ ꯅꯨꯖꯥ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ ꯈꯪꯅꯁꯤꯗꯤ ꯇꯧꯕꯅꯤ ꯍꯥꯏꯕꯤꯔꯨꯔꯦ ꯁꯦꯅꯨꯅ ꯅꯨꯔꯥ ꯑꯗꯨꯕꯨ ꯄꯨꯔꯛꯂꯦ ꯊꯥꯗꯣꯏ ꯅꯥꯛꯇ ꯆꯪꯈꯔꯦ ꯂꯝꯖꯥ ꯃꯄꯨ ꯈꯣꯏꯔꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯈꯣꯏꯅꯧ ꯏꯇꯥ ꯍꯥꯏꯒꯦꯀꯣ ꯅꯨꯔꯥ ꯃꯄꯥ ꯆꯥꯗꯕ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜ ꯃꯆꯤꯗ ꯑꯣꯟꯊꯣꯛꯄꯅꯤ ꯂꯩꯔꯥꯡꯉꯣ ꯁꯤꯡꯖꯥ ꯌꯣꯜꯂꯦ ꯅꯍꯥꯛꯇꯤ ꯀꯣꯂꯣꯏ ꯀꯔꯤ ꯀꯧꯕꯒꯦ ꯂꯩꯀꯥꯏ ꯀꯩꯗ ꯂꯩꯕꯒꯦ ꯇꯥꯛꯎꯒꯕ ꯂꯩꯔꯥꯡꯉꯣ ꯁꯤꯡꯉꯦꯟꯅ ꯁꯛ ꯎꯕꯗ ꯄꯥꯏ ꯃꯅꯨꯡꯕꯨ ꯅꯧꯏꯗꯣ ꯅꯨꯡꯉꯥꯏꯇꯔꯦ ꯑꯩꯍꯥꯛꯇꯤ ꯇꯥꯛꯄꯤꯔꯛꯂꯦ ꯊꯣꯏꯕꯤꯅ ꯁꯤꯡꯖꯥ ꯌꯣꯟꯕꯤ ꯂꯝꯖꯥꯅ ꯅꯅꯥꯏ ꯑꯩꯗꯤ ꯂꯝꯖꯥꯅꯤ ꯃꯣꯏꯔꯥꯡ ꯁꯔꯥ ꯑꯣꯏꯕꯤꯅꯤ ꯄꯂꯦꯝ ꯄꯟꯊꯧꯗꯤ ꯂꯩꯇꯔꯦ ꯅꯅꯥꯏ ꯃꯗꯣ ꯉꯥꯏꯖꯔꯦ ꯅꯅꯥꯏ ꯑꯩꯒꯤ ꯏꯃꯤꯡꯗꯤ ꯂꯥꯏꯔꯕꯤꯕꯨ ꯀꯧꯏꯗꯣ ꯀꯦꯒꯦ ꯆꯦꯡꯒꯩ ꯂꯩꯀꯥꯏꯗ ꯅꯅꯥꯏ ꯂꯝꯖꯥ ꯂꯩꯖꯩꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯔꯣꯏ ꯈꯣꯏꯅꯧ ꯏꯇꯥ ꯁꯥꯟꯅꯁꯤ ꯅꯨꯔꯥ ꯀꯔꯤ ꯍꯥꯏꯕꯒꯦ ꯀꯔꯤ ꯋꯥꯅꯣ ꯏꯕꯦꯝꯃ ꯂꯝꯖꯥ ꯑꯣꯏꯕꯤ ꯅꯅꯥꯏꯗꯤ ꯏꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯤꯅꯨ ꯀꯔꯤꯗꯧꯏ ꯍꯥꯏꯕꯒꯦ ꯀꯩꯁꯨ ꯗꯣꯁ ꯂꯩꯇꯦꯗꯣ ꯏꯇꯥ ꯀꯧꯒꯦ ꯑꯩꯍꯥꯛꯁꯨ ꯉꯁꯤꯗꯒꯤ ꯍꯧꯗꯅ ꯅꯨꯔꯥ ꯅꯪꯁꯨ ꯀꯧꯔꯣꯀꯣ ꯏꯇꯥ ꯅꯪꯒꯤ ꯁꯤꯡꯁꯦ ꯅꯇꯥ ꯑꯩꯅ ꯂꯩꯔꯒꯦ ꯍꯥꯏꯔꯗꯨꯅ ꯊꯥꯗꯣꯏꯅ ꯁꯤꯡꯖꯥ ꯑꯗꯨ ꯂꯧꯔꯨꯔꯦ ꯁꯦꯅꯨꯅ ꯃꯩ ꯊꯤꯔꯨꯔꯦ ꯂꯝꯖꯥꯏ ꯁꯤꯡꯖꯥ ꯑꯗꯨ ꯊꯣꯏꯕꯤ ꯃꯩꯗ ꯊꯥꯔꯛꯂꯦ ꯊꯣꯏꯕꯤ ꯃꯈꯨꯠ ꯂꯣꯟꯅꯔꯦ ꯃꯩ ꯀꯧꯕ ꯍꯦ ꯂꯥꯏꯑꯣꯗ ꯅꯨꯔꯥ ꯂꯝꯖꯥ ꯑꯁꯤꯅ ꯁꯤꯡꯖꯥ ꯃꯥꯕꯨ ꯌꯣꯟꯕꯗꯣ ꯇꯣꯛꯍꯟꯕꯤꯔꯣ ꯉꯁꯤꯗꯒꯤ ꯊꯥꯗꯣꯏ ꯕꯣꯔ ꯅꯤꯈꯔꯦ ꯁꯤꯡꯗꯨ ꯊꯥꯕ ꯂꯣꯏꯔꯒ ꯊꯥꯗꯣꯏ ꯁꯅꯥ ꯈꯨꯠꯇꯨꯅ ꯇꯔꯦꯠ ꯁꯦꯡꯒꯥꯎꯅꯨꯡꯗꯒꯤ ꯁꯦꯟꯖꯥ ꯈꯨꯖꯣꯛ ꯑꯃꯕꯨ ꯂꯧꯔꯦ ꯄꯤꯔꯦ ꯂꯝꯖꯥꯗ ꯅꯨꯔꯥ ꯏꯇꯥ ꯏꯕꯦꯝꯃ ꯂꯧꯕꯤꯌꯨꯀꯣ ꯁꯦꯟꯖꯥꯁꯦ ꯂꯣꯏꯕꯤ ꯁꯤꯡꯖꯥ ꯃꯃꯟꯅꯤ ꯀꯩꯗꯒꯤꯅꯣ ꯏꯕꯦꯝꯃ ꯁꯤꯡꯖꯥ ꯈꯔ ꯑꯗꯨꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯟꯁꯤꯗꯤ ꯅꯅꯥꯏ ꯂꯧꯕ ꯉꯝꯖꯔꯣꯏ ꯍꯥꯏꯅ ꯂꯝꯖꯥ ꯑꯗꯨꯅ ꯑꯌꯥꯝꯕꯗꯤ ꯍꯟꯖꯔꯦ ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯔꯣꯏ ꯊꯣꯏꯕꯤ ꯑꯩꯅ ꯄꯤꯕꯕꯨ ꯌꯥꯝꯕ ꯌꯥꯝꯗꯕ ꯂꯧꯕꯔꯥ ꯂꯧꯗ ꯂꯧꯅ ꯍꯥꯏꯕꯤꯔꯦ ꯁꯤꯗ ꯅꯇꯦ ꯄꯤꯈꯤꯅꯤ ꯅꯪꯒꯤ ꯀꯩꯁꯨ ꯋꯥꯠꯂꯣꯏꯀꯣ ꯑꯩꯒ ꯏꯇꯥ ꯁꯥꯟꯅꯔꯦ ꯑꯩꯒ ꯅꯪꯒ ꯑꯝꯍꯥꯅꯤ ꯂꯩ ꯃꯔꯛꯇ ꯇꯤꯜꯂꯅꯤ ꯑꯩꯒꯤ ꯀꯥꯡꯈꯨꯠ ꯌꯥꯎꯔꯣꯀꯣ ꯑꯩꯅ ꯄꯨꯝꯌꯣꯛ ꯌꯣꯛꯀꯅꯤ ꯀꯦꯒꯦ ꯂꯩꯄꯥꯛ ꯑꯁꯤꯗ ꯆꯠꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯦꯟꯅꯖꯒꯦ ꯏꯄꯥꯗ ꯅꯅꯥꯏ ꯑꯩꯕꯨ ꯏꯕꯦꯝꯃ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯗꯤ ꯁꯅꯥ ꯁꯪꯒꯥꯏ ꯌꯧꯖꯔꯣꯏ ꯆꯔꯩ ꯌꯥꯝꯅ ꯃꯣꯠꯈꯔꯦ ꯊꯧꯒꯜꯂꯣꯟꯗꯤ ꯋꯥꯠꯂꯅꯤ ꯑꯗꯨꯗꯒꯤ ꯀꯔꯤ ꯋꯥꯔꯨꯅꯤ ꯍꯥꯏꯔꯗꯅ ꯊꯣꯏꯕꯤꯗꯣ ꯐꯅꯦꯛ ꯐꯤꯔꯣꯟ ꯄꯤꯗꯨꯅ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯗꯨꯗꯒꯤ ꯊꯣꯏꯕꯤ ꯁꯦꯅꯨ ꯑꯅꯤꯅ ꯌꯦꯠꯀ ꯑꯣꯏꯒ ꯆꯞꯇꯨꯅ ꯁꯤꯡꯖꯥ ꯌꯣꯟꯕꯤ ꯂꯝꯖꯥꯕꯨ ꯄꯨꯈ꯭ꯔꯦ ꯇꯝꯄꯥꯛ ꯌꯨꯝꯂꯣꯝꯗ ꯃꯌꯨꯝ ꯁꯪꯒꯥꯏ ꯌꯧꯔꯒ ꯍꯪꯒꯠꯂꯨꯔꯦ ꯃꯄꯥꯗ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯌꯦꯡꯕꯤꯌꯨ ꯅꯆꯥ ꯑꯅꯤ ꯁꯨꯔꯦꯗꯣ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯗꯤ ꯃꯣꯏꯔꯥꯡ ꯈꯣꯔꯤ ꯀꯩꯊꯦꯜꯗ ꯍꯥꯏꯔꯦ ꯂꯤꯔꯦ ꯋꯥꯔꯤꯗꯣ ꯆꯤꯡꯈꯨꯕꯗꯣ ꯍꯔꯥꯎꯔꯦ ꯊꯣꯏꯕꯤꯗꯗꯤ ꯍꯦꯟꯅꯗꯤ ꯂꯝꯖꯥꯗꯨꯗꯕꯨ ꯅꯨꯡꯁꯤꯔꯦ ꯆꯨꯝꯅꯗꯗꯤ ꯅꯨꯡꯁꯤꯗꯦ ꯃꯥꯒꯤ ꯏꯗꯤ ꯑꯣꯏꯕꯒꯤ ꯒꯨꯟꯗꯨꯒ ꯌꯥꯎꯅ ꯅꯨꯡꯁꯤ ꯐꯗꯤ ꯌꯣꯝꯕ ꯁꯅꯥꯒꯨꯝ ꯂꯝꯖꯥ ꯃꯥꯒꯤ ꯒꯨꯟꯗꯨꯁꯨ ꯎꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯃꯥ ꯃꯌꯥꯝ ꯃꯄꯥꯅꯦ ꯂꯝꯖꯥ ꯃꯥꯅ ꯁꯨꯝꯍꯠꯂꯦ ꯅꯨꯔꯥ ꯑꯍꯨꯝ ꯌꯦꯡꯅꯔꯦ ꯂꯝꯖꯥ ꯃꯁꯛ ꯎꯕꯗꯒꯤ ꯅꯤꯡꯉꯝꯗꯔꯦ ꯊꯣꯏꯕꯤ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯛꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯅꯨꯔꯥ ꯑꯍꯨꯝ ꯏꯔꯨꯔꯦ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯖꯔꯦ ꯅꯨꯔꯥ ꯃꯥꯒꯤꯗꯃꯛꯇ ꯆꯔꯩ ꯃꯈꯜ ꯃꯈꯜꯕꯨ ꯄꯤꯔꯦ ꯏꯇꯥ ꯍꯌꯦꯡꯗꯤ ꯅꯤꯉꯣꯜ ꯀꯥꯡꯕꯨ ꯁꯥꯟꯅꯅꯤ ꯆꯔꯩ ꯑꯁꯤ ꯁꯦꯠꯂꯛꯎ ꯇꯔꯥ ꯆꯪꯅ ꯆꯥꯔꯛꯎ ꯊꯥꯗꯣꯏ ꯍꯥꯏꯔꯦ ꯂꯧꯁꯤꯡ ꯁꯤꯡꯕꯤ ꯊꯣꯏꯕꯤꯅ ꯆꯥꯕ ꯊꯛꯄ ꯑꯁꯤꯗ ꯂꯝꯖꯥꯏ ꯃꯕꯨꯛ ꯑꯗꯨꯕꯨ
ꯎꯔꯦ ꯀꯅꯥꯅꯣ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯂꯝꯖꯥꯏ ꯃꯁꯛ ꯑꯗꯨꯗ ꯆꯤꯡꯅꯕꯁꯨ ꯂꯣꯏꯔꯛꯂꯦ ꯊꯥꯗꯣꯏꯃꯥꯅ ꯏꯇꯥꯔꯣꯏ ꯌꯦꯡꯉꯣ ꯊꯣꯏꯕꯤ ꯑꯩꯒꯤꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯇꯦ ꯐꯩꯖꯣꯝ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯀꯥꯟꯅꯗꯧ ꯂꯩꯖꯔꯗꯤ ꯄꯨꯖꯈꯣꯕ ꯏꯇꯥꯅ ꯍꯥꯏ ꯂꯝꯖꯥ ꯃꯄꯨꯛꯅꯤꯡ ꯑꯄꯥꯝꯕꯗꯨ ꯎꯔꯛꯏ ꯂꯝꯖꯥ ꯃꯥꯅ ꯏꯕꯦꯝꯃ ꯅꯅꯥꯏ ꯄꯤꯁꯛ ꯑꯃꯇꯪ ꯂꯩꯖꯩ ꯌꯥꯝꯅ ꯄꯤꯛꯏꯕ ꯀꯔꯤ ꯍꯥꯏꯗꯦ ꯑꯗꯨꯗꯤ ꯑꯁꯥꯏ ꯃꯈꯩ ꯅꯍꯥꯛꯇꯦ ꯍꯥꯏꯔꯗꯨꯅ ꯊꯣꯏꯕꯤꯅ ꯏꯔꯦꯟ ꯆꯤꯡꯈꯤꯗꯨꯅ ꯌꯦꯡꯉꯨ ꯏꯇꯥꯔꯣꯏ ꯐꯩꯖꯣꯝ ꯑꯁꯤ ꯆꯥꯔꯗ꯭ꯔꯥ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯄꯤꯁꯛ ꯑꯃ ꯈꯟꯒꯠꯂꯤ ꯆꯥꯔꯣꯏ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯔꯦ ꯂꯝꯖꯥ ꯁꯤꯡꯌꯣꯟꯕꯤ ꯃꯊꯪ ꯊꯣꯏꯕꯤꯅ ꯐꯩꯖꯣꯝ ꯑꯗꯨ ꯎꯠꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯆꯔꯩ ꯑꯗꯨ ꯈꯟꯗꯨꯅ ꯊꯣꯏꯕꯤ ꯃꯥꯅ ꯎꯠꯂꯛꯏ ꯅꯨꯔꯥ ꯏꯇꯥ ꯀꯝꯗꯧꯔꯤ ꯆꯥꯔꯒꯗ꯭ꯔꯥ ꯑꯁꯤꯗꯤ ꯍꯪꯕꯤꯔꯛꯏ ꯊꯣꯏꯕꯤꯅ ꯌꯥꯔꯒꯅꯤ ꯏꯕꯦꯝꯃ ꯈꯨꯝꯃꯦ ꯂꯝꯖꯥ ꯆꯅꯨꯅ ꯄꯤꯕ ꯌꯥꯃꯈꯩ ꯄꯤꯔꯦ ꯏꯇꯥꯏ ꯄꯣꯠꯆꯩ ꯑꯁꯤꯗꯤ ꯁꯦꯅꯨ ꯊꯤꯜꯂꯨ ꯍꯥꯏꯗꯨꯅ ꯄꯤꯔꯦ ꯃꯅꯥꯏ ꯁꯦꯅꯨꯅ ꯈꯝꯅꯧ ꯃꯥꯅ ꯌꯥꯖꯗꯦ ꯑꯗꯨꯃꯛꯄꯨ ꯊꯣꯏꯕꯤꯅ ꯊꯤꯜꯍꯜꯂꯛꯂꯦ ꯁꯦꯅꯨꯕꯨ ꯏꯇꯥ ꯁꯦꯅꯨ ꯂꯩꯍꯧꯔꯣ ꯑꯩ ꯁꯨꯝ ꯄꯨꯖꯈ꯭ꯔꯒꯦ ꯍꯥꯏꯖꯩ ꯂꯝꯖꯥ ꯈꯝꯅꯧꯅ ꯀꯔꯤ ꯋꯥꯅꯣ ꯏꯕꯦꯝꯃꯒꯤ ꯃꯇꯥꯗꯣ ꯏꯕꯦꯝꯃꯅꯤꯗꯣ ꯑꯩꯒꯤꯁꯨ ꯅꯅꯥꯏ ꯁꯦꯅꯨ ꯊꯤꯟꯖꯤꯟꯅꯤ ꯍꯥꯏꯔꯦ ꯌꯥꯗ꯭ꯔꯦ ꯊꯤꯜꯂꯛꯏ ꯁꯦꯅꯨ ꯈꯝꯅꯨ ꯑꯅꯤꯗꯣ ꯈꯨꯃꯟ ꯍꯣꯖꯪ ꯌꯧꯔꯛꯂꯦ ꯁꯦꯅꯨꯅ ꯃꯥꯡ ꯊꯥꯔꯛꯏ ꯍꯣꯖꯪ ꯂꯥꯟꯁꯤꯜꯂꯛꯄꯗ ꯈꯝꯅꯨ ꯃꯥꯡꯗ ꯆꯈꯠꯈ꯭ꯔꯦ ꯁꯦꯅꯨꯗꯣ ꯇꯨꯡ ꯑꯣꯏꯍꯧꯔꯦ ꯈꯨꯃꯟ ꯃꯥꯗꯤ ꯗꯥꯔꯤꯗ ꯐꯝꯃꯤ ꯉꯥꯏꯔꯤ ꯃꯆꯦꯝꯕꯨ ꯂꯥꯛꯇ꯭ꯔꯦꯗ ꯍꯥꯏꯅ ꯌꯦꯡꯉꯤ ꯅꯨꯔꯥ ꯑꯅꯤ ꯂꯥꯛꯄꯁꯤ ꯈꯨꯃꯟ ꯃꯥꯡꯒꯣꯜ ꯂꯥꯡꯗꯒꯤ ꯎꯔꯦ ꯏꯉꯛꯉꯛꯏ ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯔꯦ ꯏꯃꯨꯡꯗ ꯈꯝꯅꯨ ꯁꯦꯅꯨ ꯑꯅꯤꯃꯛ ꯈꯝꯕꯃꯥꯕꯨ ꯎꯍꯧꯔꯦ ꯁꯦꯅꯨ ꯈꯜꯂꯤ ꯀꯅꯥꯅꯣ ꯆꯥꯎ ꯁꯥꯡꯉꯤ ꯐꯖꯩꯗ ꯃꯤꯑꯣꯏ ꯃꯨꯔꯇꯤ ꯅꯤꯡꯊꯤꯖꯩ ꯂꯥꯏꯔꯕꯤꯒꯤ ꯀꯅꯥꯅꯣ ꯑꯋꯣꯏꯕ ꯃꯥ ꯑꯣꯏꯖꯔꯣ ꯀꯔꯤ ꯀꯥꯟꯅꯒꯗꯕꯅꯣ ꯍꯥꯏꯅ ꯁꯦꯅꯨ ꯍꯟꯈꯔꯦ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯅꯝꯃꯦ ꯁꯦꯅꯨ ꯊꯨꯡꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯃꯄꯨ ꯁꯅꯥꯅꯥꯛꯇꯨꯗ ꯍꯪꯕꯤꯔꯛꯂꯦ ꯊꯣꯏꯕꯤꯅ ꯃꯌꯨꯝ ꯃꯀꯩ ꯀꯝꯗꯧꯏ ꯌꯧꯔꯨꯕꯔꯥ ꯅꯍꯥꯛꯄꯣ ꯅꯅꯥꯏ ꯑꯩꯍꯥꯛ ꯌꯧꯖꯔꯩ ꯌꯨꯝꯅ ꯀꯩꯅ ꯆꯥꯎꯔꯤꯕ ꯏꯪꯈꯣꯜ ꯁꯪꯕ ꯅꯤꯡꯊꯤꯖꯩ ꯌꯨꯝꯖꯥꯎꯅꯤ ꯌꯥꯝꯅ ꯐꯖꯩ ꯍꯣꯕꯗꯤ ꯏꯍꯣ ꯍꯣꯔꯦ ꯍꯩꯅ ꯂꯩꯅ ꯍꯧꯔꯤꯕ ꯄꯟꯊꯧ ꯂꯩꯀꯣꯜ ꯑꯁꯤꯕꯨꯗꯤ ꯍꯦꯜꯂꯤ ꯃꯍꯣꯏ ꯑꯗꯨꯅ ꯇꯧꯕ ꯊꯧꯗꯧ ꯃꯇꯥꯗꯤ ꯁꯦꯝꯕꯤꯗ꯭ꯔꯕ ꯃꯇꯥ ꯑꯣꯏ ꯎꯔꯦ ꯃꯔꯥꯏ ꯆꯥꯏꯕꯒꯨꯝ ꯑꯗꯨꯒꯅꯦ ꯉꯁꯤꯗꯤ ꯉꯛꯈ꯭ꯔꯦꯗ ꯀꯣ ꯏꯕꯦꯝꯃ ꯑꯩꯅ ꯃꯥꯡ ꯊꯥꯕꯗꯒꯤ ꯍꯣꯟꯖꯪ ꯂꯥꯠꯁꯟꯈꯤꯕꯗ ꯃꯥꯅ ꯃꯥꯡ ꯍꯦꯛ ꯊꯥꯒꯠꯂꯤ ꯄꯟꯐꯗꯕ ꯑꯃꯅꯦ ꯐꯝꯃꯝꯃꯤꯅꯦ ꯗꯥꯔꯤꯗ ꯑꯩꯕꯨ ꯍꯦꯛ ꯎꯕꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯗ ꯏꯃꯨꯡꯗ ꯑꯩꯁꯨ ꯍꯪꯗꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯇꯝꯃꯦ ꯁꯦꯅꯨ ꯃꯥꯅ ꯃꯥꯜꯂꯤ ꯏꯇꯥꯔꯣꯏ ꯍꯥꯏꯅ ꯍꯪꯉꯤ ꯊꯣꯏꯕꯤꯅ ꯀꯅꯥ ꯃꯥꯜꯂꯤ ꯏꯇꯥꯔꯣꯏ ꯍꯥꯏꯅ ꯍꯪꯉꯤ ꯊꯣꯏꯕꯤꯅ ꯑꯗꯨꯛ ꯃꯨꯟꯅ ꯎꯍꯧꯗ꯭ꯔꯦ ꯐꯖꯩ ꯍꯥꯏꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯃꯗꯤ ꯑꯣꯏꯔꯦꯗꯅ ꯁꯨꯝꯅ ꯋꯥꯔꯤ ꯇꯧꯅꯔꯤ ꯂꯥꯏꯔꯛ ꯈꯥꯡꯄꯣꯛ ꯁꯪꯂꯣꯝꯗ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯈꯔꯦ ꯃꯗꯨ ꯅꯤꯡꯊꯧ ꯈꯝꯕꯗ ꯅꯨꯖꯥ ꯈꯝꯅꯨ ꯃꯆꯦꯝꯅ ꯈꯝꯕ ꯃꯕꯨꯛ ꯆꯥꯎꯖꯩ ꯇꯝꯄꯥꯛ ꯌꯨꯝꯗ ꯊꯣꯏꯕꯤꯅ ꯃꯄꯥꯕꯨꯡꯗ ꯍꯪꯒꯠꯂꯦ ꯂꯩꯀꯥꯏ ꯂꯥꯛꯄ ꯃꯔꯤꯅ ꯈꯨꯟꯊꯛ ꯈꯨꯡꯈꯥ ꯄꯥꯎ ꯆꯦꯜꯂꯦ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯗ ꯅꯤꯉꯣꯜ ꯂꯥꯛꯄꯩ ꯀꯥꯡꯁꯪꯗ ꯊꯨꯡꯉꯣ ꯀꯥꯡ ꯁꯥꯟꯅꯅꯤ ꯍꯥꯏꯅ ꯀꯦꯒꯦ ꯂꯩꯃꯔꯣꯟ ꯅꯤꯡꯊꯤꯖꯕ ꯀꯥꯡꯁꯪꯅꯤ ꯅꯤꯉꯣꯜ ꯂꯥꯛꯄꯩ ꯃꯌꯨꯝꯗ ꯇꯤꯜꯂꯦ ꯏꯅꯨꯡ ꯉꯥꯟꯕꯒꯤ ꯅꯨꯃꯤꯠ ꯌꯨꯡꯐꯥꯠꯇ꯭ꯔꯤꯉꯩꯗ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯀꯨꯝꯕꯨ ꯅꯧꯕꯤ ꯊꯥꯗꯣꯏꯅ ꯆꯤꯡꯂꯦ ꯈꯨꯟꯊꯛ ꯂꯣꯝꯗꯅ ꯈꯨꯡꯈꯥꯔꯣꯝꯗꯅ ꯑꯉꯣꯝꯒꯤ ꯇꯣꯔꯣ ꯀꯧꯕꯤ ꯅꯨꯔꯥꯅ ꯅꯤꯉꯣꯜ ꯃꯀꯣꯛ ꯆꯤꯡꯂꯛꯂꯦ ꯃꯤꯆꯝ ꯅꯠꯇꯦ ꯇꯣꯔꯣꯗꯣ ꯈꯨꯔꯥꯏ ꯂꯩꯃꯒꯤ ꯃꯃꯣꯝꯅꯤ ꯑꯉꯣꯝ ꯁꯤꯖ ꯄꯀꯥꯅꯤ ꯖꯥꯠꯇ ꯃꯩ ꯍꯧꯔꯤꯕꯅꯤ ꯆꯤꯡꯈꯨꯕꯒꯤ ꯃꯃꯣꯝꯂꯣꯏ ꯊꯥꯗꯣꯏꯃꯥꯒ ꯄꯥꯟꯅꯕꯗ ꯆꯥꯏꯗꯣ ꯅꯨꯔꯥ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯋꯥꯠꯄꯃꯛꯇꯕꯨ ꯃꯁꯝꯗꯗ ꯋꯥꯠꯄꯅꯤ ꯃꯁꯝꯗꯨ ꯃꯈꯣꯏꯗꯤ ꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯂꯨꯇꯨꯡ ꯇꯥꯕ ꯁꯝ ꯃꯈꯩ ꯉꯛꯁꯝ ꯂꯦꯡꯄꯥꯛ ꯁꯣꯛꯇꯔꯤ ꯂꯨꯃꯥꯡ ꯇꯥꯕ ꯑꯗꯨꯁꯨ ꯌꯧꯗ꯭ꯔꯤ ꯂꯥꯏꯕꯛ ꯃꯊꯛꯇ ꯁꯥꯏ ꯇꯥꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯀꯣꯡꯌꯥꯟꯕꯒ ꯇꯣꯔꯣꯒ ꯑꯅꯤ ꯄꯣꯛꯃꯤꯟꯅꯕꯗꯤ ꯑꯉꯣꯝ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯇꯣꯔꯣ ꯇꯣꯝꯁꯥꯠꯅꯕꯤꯅꯤ ꯀꯦꯒꯦ ꯂꯝꯗꯝꯗ ꯌꯥꯏꯐ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯕꯤꯅꯤ ꯈꯨꯔꯥꯏ ꯂꯩꯃ ꯃꯃꯥꯅ ꯑꯉꯣꯝ ꯅꯤꯡꯊꯧ ꯃꯄꯥꯅ ꯇꯣꯔꯣ ꯂꯨꯅ ꯇꯧꯕꯗꯤ ꯂꯩꯇꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯇꯣꯔꯣꯏ ꯃꯁꯝ ꯑꯗꯣ ꯈꯣꯏꯗꯅꯕ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯊꯤꯕꯗ ꯑꯉꯣꯝ ꯃꯔꯜ ꯂꯣꯏꯔꯕꯅꯤ ꯃꯌꯥꯈꯤꯗ꯭ꯔꯦ ꯇꯤꯡꯕ ꯋꯥꯏꯕ ꯆꯍꯤ 30 ꯁꯨꯔ ꯐꯥꯎꯕ ꯁꯝꯗꯨ ꯂꯦꯡꯄꯥꯛ ꯁꯣꯛꯇꯔꯦ ꯁꯥꯏꯅ ꯅꯞꯄ ꯌꯧꯗꯔꯦ
ꯁꯝꯗꯨ ꯅꯝꯍꯠꯅꯅꯕ ꯁꯦꯜꯂꯛ ꯆꯥꯔꯛꯄꯗꯨꯗꯤ ꯐꯤꯒꯦ ꯐꯤꯔꯥꯡ ꯁꯅꯥ ꯇꯣꯔꯣ ꯄꯨꯝꯌꯣꯝ ꯌꯣꯝꯈꯔꯦ ꯑꯗꯨꯃꯛꯄꯨ ꯇꯣꯔꯣꯒꯤ ꯁꯝꯒꯤ ꯒꯨꯟ ꯑꯃ ꯍꯦꯜꯂꯤ ꯇꯣꯔꯣ ꯃꯖꯥ ꯏꯕꯦꯝꯃ ꯈꯨꯡꯈꯥ ꯇꯝꯅ ꯃꯖꯥ ꯏꯕꯦꯝꯃ ꯊꯨꯡꯉꯔꯦ ꯁꯕꯥꯟ ꯃꯨꯔꯇꯤ ꯌꯦꯡꯕꯗꯤ ꯊꯥꯗꯣꯏ ꯇꯣꯔꯣ ꯍꯦꯟꯅꯗꯦ ꯈꯨꯃꯟ ꯆꯅꯨ ꯈꯝꯅꯨꯁꯨ ꯆꯔꯩ ꯁꯦꯠꯄ ꯂꯣꯏꯈꯔꯦ ꯅꯤꯉꯣꯜ ꯀꯥꯡꯕꯨ ꯁꯥꯟꯅꯕ ꯆꯠꯂꯝꯗꯥꯏꯗꯤ ꯑꯁꯤꯗ ꯏꯗꯨ ꯅꯤꯡꯊꯧ ꯇꯥꯕꯔꯥ ꯏꯆꯦꯝ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯒꯦꯀꯣ ꯂꯩꯔꯝꯃꯨ ꯆꯠꯊꯣꯛ ꯂꯥꯛꯊꯣꯛꯀꯅꯨꯀꯣ ꯂꯥꯛꯀꯅꯨꯀꯣ ꯏꯕꯨꯡꯉꯣ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯇꯤꯟꯕꯗ ꯍꯥꯏꯅ ꯃꯦꯜꯂꯤ ꯃꯆꯦꯅ ꯈꯝꯕ ꯃꯆꯦ ꯌꯦꯡꯗꯨꯅ ꯏꯆꯦ ꯑꯩ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯊꯤꯔꯕꯔꯅꯦ ꯅꯪꯅ ꯑꯩꯕꯨ ꯆꯠꯊꯣꯛꯀꯅꯨꯗ ꯍꯥꯏꯕꯁꯤꯕꯣ ꯏꯗꯨ ꯅꯤꯡꯊꯧ ꯀꯔꯤꯅꯣ ꯁꯛꯊꯤ ꯍꯥꯏꯕ ꯅꯠꯇꯦꯅ ꯂꯥꯏꯔꯕꯒꯤ ꯍꯥꯏꯕꯅꯤ ꯃꯣꯏꯔꯥꯡ ꯅꯃꯥꯟꯅꯕꯗꯤ ꯂꯩꯄꯥꯟꯕꯒꯨꯝ ꯁꯦꯠꯂꯤꯗꯣ ꯂꯝꯖꯥ ꯅꯪꯗꯤ ꯐꯪꯖꯗꯦ ꯃꯀꯨ ꯑꯃ ꯂꯩꯇꯦꯗꯣ ꯆꯨꯝꯃꯤ ꯏꯆꯦ ꯃꯗꯨꯏꯗꯤ ꯆꯠꯆꯔꯣꯏ ꯍꯥꯏꯍꯧꯏ ꯂꯝꯖꯥ ꯃꯆꯦ ꯆꯠꯈꯔꯦ ꯂꯝꯖꯥ ꯈꯝꯅꯨ ꯊꯨꯡꯈꯔꯦ ꯀꯥꯡ ꯑꯁꯤꯁꯨ ꯍꯧꯔꯛꯂꯦ ꯂꯩꯄꯥꯛ ꯇꯤꯟꯕ ꯂꯣꯏꯈꯔꯦ ꯃꯣꯏꯔꯥꯡ ꯀꯅꯥ ꯆꯤꯊꯗ꯭ꯔꯦ ꯇꯔꯥ ꯍꯟꯗꯣꯛ ꯃꯉꯥ ꯀꯥ ꯉꯛꯄ ꯐꯪꯅ ꯅꯨꯡꯉꯥꯏꯔꯦ ꯈꯨꯃꯟ ꯃꯥꯅ ꯈꯜꯂꯛꯏ ꯑꯩꯈꯣꯏ ꯏꯆꯦ ꯑꯗꯨꯕꯨ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯇꯥꯗ꯭ꯔꯤ ꯀꯥꯡ ꯌꯥꯎꯕ ꯌꯦꯡꯅꯤꯡꯉꯤꯗ ꯁꯔꯤꯁꯣ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯁꯛꯁꯨ ꯅꯣꯡꯌꯥꯏ ꯍꯥꯏꯐꯦꯠ ꯌꯦꯡꯅꯤꯡꯉꯤ ꯆꯠꯂꯨꯒꯦꯗ ꯌꯦꯡꯉꯨꯒꯦ ꯍꯥꯏꯅ ꯈꯝꯕ ꯅꯤꯡꯈꯔꯦ ꯈꯝꯕ ꯅꯣꯝ ꯊꯣꯔꯛꯂꯦ ꯏꯁꯤꯡ ꯃꯅꯝ ꯅꯝꯂꯕ ꯃꯟꯖꯨꯅꯔꯕ ꯉꯕꯣꯡꯅꯤ ꯅꯣꯡꯌꯥꯏ ꯃꯥꯅ ꯏꯜꯂꯛꯏ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯀꯧꯁꯤꯜꯂꯤ ꯐꯝꯃꯦ ꯃꯌꯥꯝ ꯃꯔꯛꯇ ꯈꯨꯃꯟ ꯃꯁꯛ ꯎꯕꯗ ꯊꯥꯗꯣꯏ ꯄꯨꯡꯉꯛ ꯉꯛꯈꯔꯦ ꯆꯍꯤ 4 ꯁꯨꯔꯛꯂꯦ ꯅꯣꯡꯌꯥꯏ ꯏꯈꯧ ꯂꯥꯡꯂꯛꯄ ꯃꯪꯒꯨꯝ ꯍꯥꯒꯨꯝ ꯉꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯎꯔꯨꯔꯦ ꯊꯥꯗꯣꯏ ꯃꯥꯅ ꯂꯦꯞꯄꯤꯕ ꯏꯀꯪ ꯀꯪꯕ ꯀꯥꯡꯁꯪꯗꯣ ꯂꯥꯏꯖ ꯏꯄꯥꯛ ꯑꯣꯏꯈꯔꯦ ꯊꯣꯏꯕꯤ ꯄꯨꯝꯇꯥꯎ ꯇꯥꯎꯈꯔꯦ ꯍꯨꯃꯥꯡ ꯄꯨꯛꯆꯣꯠ ꯆꯣꯠꯈꯔꯦ ꯂꯥꯏꯖ ꯊꯛꯇ ꯇꯥꯎꯔꯕ ꯉꯥꯅꯨ ꯈꯔꯒꯤ ꯃꯇꯧꯒꯨꯝ ꯊꯪꯒꯣꯡ ꯃꯥꯟꯕꯤ ꯊꯣꯏꯕꯤꯅ ꯁꯥꯟꯅꯔꯛꯂꯦ ꯀꯥꯡ ꯑꯁꯦ ꯊꯥꯗꯣꯏ ꯃꯤꯠꯂꯩ ꯑꯃꯅ ꯃꯥꯅꯅꯤꯀꯣ ꯑꯆꯥꯟꯕꯤ ꯃꯥꯅꯤ ꯃꯥꯅꯤ ꯁꯅꯥꯏꯕꯦꯝꯃ ꯈꯪꯅꯈꯔꯦ ꯑꯅꯤꯗꯣ ꯈꯨꯃꯟ ꯃꯥꯕꯨ ꯑꯃꯨꯛ ꯌꯦꯡ ꯅꯨꯖꯥ ꯈꯝꯅꯨ ꯑꯃꯨꯛ ꯌꯦꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯊꯣꯏꯕꯤ ꯁꯦꯅꯨ ꯌꯦꯡꯅꯔꯦ ꯈꯝꯅꯨ ꯀꯧꯕꯤꯗꯤ ꯄꯥꯈꯠꯇꯨꯅ ꯂꯣꯏꯈꯔꯦ 이두 ꯅꯤꯡꯊꯧ ꯅꯍꯥꯛꯇꯤ ꯑꯣꯛꯈꯤꯗꯔꯦ 이붕ꯉꯣ ꯂꯝꯖꯥ ꯀꯔꯤ ꯂꯥꯛꯄꯅꯣ ꯈꯜꯂꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯜꯂꯦ ꯊꯥꯗꯣꯏ ꯂꯣꯏꯅ ꯈꯪꯈꯔꯦ ꯈꯝꯕ ꯊꯨꯡꯉꯨꯕꯗꯒꯤ ꯀꯥꯡ ꯕꯥꯜꯍꯜꯂꯤ ꯈꯝꯅꯨꯗꯣ ꯈꯝꯅꯨ ꯌꯦꯡꯅ ꯊꯥꯗꯣꯏꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯀꯥꯡ ꯕꯥꯜꯍꯜꯂꯤꯕꯁꯤꯕꯣ ꯀꯥꯞꯁꯤꯒꯕ ꯏꯇꯥꯔꯣꯏ ꯅꯨꯡꯉꯥꯏꯕꯔ ꯄꯣꯔꯒ ꯍꯥꯏꯕꯤꯔꯨꯔꯦ ꯈꯝꯅꯨꯅ ꯅꯅꯥꯏ ꯑꯩꯕꯨ 이ꯕꯦꯝꯃ ꯀꯣꯛꯁꯤ ꯏꯉꯥꯎ ꯉꯥꯎꯈꯔꯦ ꯑꯗꯨꯗꯤ ꯏꯇꯥ 이ꯕꯦꯝꯃ ꯁꯣꯟꯒꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯩ ꯍꯥꯏꯔꯦ ꯊꯣꯏꯕꯤ ꯆꯪꯈꯔꯦ ꯈꯝꯅꯨꯏ ꯈꯗꯥꯡ ꯈꯨꯠꯅ ꯄꯥꯏ ꯅꯥꯛꯆꯦꯠ ꯑꯣꯏꯔꯞ ꯅꯥꯀꯣꯡꯗ ꯋꯥꯔꯨꯔꯅꯨ ꯐꯔꯣꯀꯣ ꯍꯥꯏꯅ ꯈꯣꯏꯔꯣꯝ ꯃꯣꯃꯣꯟ ꯇꯧ ꯁꯣꯜꯂꯦ ꯃꯌꯥꯝ ꯅꯣꯛꯂꯛꯏ ꯈꯝꯅꯨ ꯃꯥꯁꯨ ꯅꯣꯛꯆꯔꯦ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯂꯦꯞꯈꯔꯦ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯃꯖꯥ 이ꯕꯦꯝꯃ ꯊꯣꯏꯕꯤꯅ ꯃꯥꯂꯪ 이ꯆꯤꯛ ꯊꯦꯝꯂꯨꯒꯦ ꯈꯪꯒꯣꯟ 이ꯆꯤꯛ ꯂꯥꯡꯉꯨꯒꯦ ꯍꯥꯏꯅ ꯊꯣꯏꯕꯤ ꯊꯣꯛꯈꯔꯦ ꯅꯨꯔꯥ ꯀꯥꯡꯂꯦꯟ ꯃꯈꯨꯠꯁꯨ ꯁꯅꯥ ꯍꯥꯖꯪ ꯌꯩꯕꯒ ꯂꯨꯄꯥ ꯀꯣꯡꯒꯣꯟ ꯊꯤꯟꯕꯗꯣ ꯄꯨꯊꯣꯛꯆꯔꯦ ꯀꯥꯡ ꯑꯗꯣ ꯆꯤꯉꯨ ꯊꯥꯡꯖꯤꯡ ꯈꯣꯏꯔꯝꯃꯦ ꯈꯣꯏꯌꯨꯝ ꯅꯪꯅ ꯀꯟꯕꯤꯌꯨ ꯉꯁꯤ ꯀꯧꯕ ꯀꯣꯔꯧꯗ ꯅꯅꯥꯏꯅꯁꯨ ꯊꯣꯏꯕꯤꯅ ꯀꯥꯡꯂꯦꯜ ꯑꯁꯤ ꯍꯣꯟꯖꯤꯟꯕ ꯎꯍꯟꯕꯤꯌꯨ ꯀꯅꯥꯕꯨ ꯅꯨꯖꯥ ꯑꯩꯒꯤ ꯂꯩꯄꯨꯟꯂꯥ ꯈꯪꯖꯍꯧꯒꯦ ꯅꯅꯥꯏ ꯑꯩ ꯍꯥꯏꯅ ꯊꯥꯗꯣꯏ ꯋꯥꯁꯛꯏ ꯍꯨꯟꯖꯤꯜꯂꯛꯂꯦ ꯀꯥꯡ ꯑꯗꯨ ꯍꯨꯟꯖꯤꯜꯂꯛꯂꯦ ꯈꯝꯕꯗ ꯊꯥꯗꯣꯏ ꯃꯥꯒꯤ ꯒꯨꯟꯗꯨꯅ ꯈꯣꯏꯌꯨꯝ ꯃꯥꯁꯨ ꯌꯥꯎꯈꯔꯦ ꯁꯥꯃꯨ ꯃꯌꯥꯒꯤ ꯀꯥꯡ ꯑꯗꯣ ꯀꯅꯥꯃꯠꯇꯅ ꯎꯍꯧꯗ꯭ꯔꯦ ꯉꯛꯀ ꯐꯤꯒ ꯃꯔꯛꯇ ꯑꯍꯣꯕꯗ ꯂꯤꯠꯁꯤꯟꯈ꯭ꯔꯦ ꯈꯝꯕ ꯃꯥꯃꯛ ꯈꯪꯍꯧꯗ꯭ꯔꯦ ꯈꯝꯕꯩ ꯇꯝꯄꯥꯛꯇ ꯇꯥꯈꯔꯦ ꯊꯣꯏꯕꯤ ꯃꯥꯗꯤ ꯐꯝꯈꯔꯦ ꯃꯥꯒꯤ ꯀꯥꯡꯈꯨꯟ ꯐꯝꯐꯝꯗ ꯑꯩꯒꯤ ꯀꯥꯡꯗꯤ ꯊꯤꯁꯤꯟꯅꯩ ꯃꯌꯥꯝ ꯑꯗꯨ ꯍꯪꯅꯔꯦ ꯀꯥꯡ ꯊꯤꯕ ꯈꯪꯈꯤꯗꯔꯦ ꯀꯝꯅꯣ ꯀꯝꯅꯣ ꯍꯥꯏꯅꯔꯦ ꯊꯥꯗꯣꯏ ꯅꯨꯡꯁꯥ ꯊꯤꯁꯤꯟꯅꯩ ꯅꯤꯉꯣꯜ ꯂꯥꯛꯄ ꯇꯥꯛꯎꯔꯦ ꯁꯃꯨ ꯅꯥꯏ ꯀꯣꯛ 10ꯒ ꯃꯥꯟꯅꯔꯕ ꯀꯥꯡꯅꯤꯗꯣ ꯃꯥꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯤꯉꯣꯜ ꯂꯥꯛꯄ ꯂꯥꯎꯔꯛꯏ ꯚꯥꯕꯣꯛ ꯅꯨꯡꯁꯥ ꯊꯤꯅꯔꯦ ꯐꯤ ꯀꯜꯂꯨ ꯍꯥꯏꯅꯔꯛꯂꯦ ꯀꯜꯂꯨ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯀꯟꯅꯔꯛꯄ ꯌꯥꯎꯔꯛꯂꯦ ꯂꯣꯏꯅ ꯀꯜꯂꯨ ꯍꯥꯏꯅ ꯑꯃꯨꯛ ꯂꯥꯎꯔꯦ ꯅꯤꯉꯣꯜ ꯂꯥꯛꯄꯅ ꯊꯧꯗꯧ ꯑꯁꯤ ꯎꯕꯗ ꯈꯝꯕꯅ ꯃꯇꯣꯝꯇ ꯑꯩꯗꯤ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯀꯩꯅꯣ 이ꯕꯦꯝꯃꯁꯤꯕꯣ ꯚꯥꯕꯣꯛꯁꯤꯡꯁꯤ ꯃꯇꯧꯅꯩ ꯃꯥꯒꯤ ꯀꯥꯡ ꯃꯥꯡꯂꯒ ꯐꯤ ꯀꯜꯂꯨ ꯍꯥꯏꯕꯁꯤꯕꯨ ꯏꯀꯥꯏꯕꯤꯕ ꯑꯩꯍꯥꯛꯇꯤ ꯃꯇꯝ ꯑꯁꯤꯗ ꯑꯌꯥꯝꯕ ꯃꯐꯤ ꯀꯟꯅꯔꯦ
ꯈꯝꯕ ꯃꯥꯒ ꯊꯪꯅꯕ ꯑꯃ ꯑꯅꯤ ꯃꯉꯥꯏꯔꯦ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯂꯩꯔꯦ ꯂꯧꯌꯦꯡꯅꯗꯨꯅ ꯄꯥꯈꯪ ꯄꯔꯦꯡ ꯑꯁꯤꯁꯨ ꯌꯦꯡꯁꯤꯜꯂꯛꯏ ꯃꯌꯥꯝꯅ ꯈꯨꯃꯟ ꯃꯥꯒꯤ ꯃꯥꯏꯀꯩꯁꯤ ꯂꯣꯏꯕꯤ ꯂꯣꯛꯀꯨꯝ ꯁꯨꯛꯅ ꯎꯏ ꯄꯥꯛ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯂꯝꯖꯤꯡ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏ ꯀꯜꯂꯨ ꯀꯜꯂꯨ ꯂꯣꯏꯅꯕ ꯍꯥꯏꯔꯛꯏ ꯅꯤꯉꯣꯜ ꯂꯥꯛꯄ ꯁꯥꯎꯔꯦ ꯈꯝꯕ ꯍꯥꯏꯔꯛꯏ ꯃꯣꯏꯔꯥꯡ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯇꯥꯅꯤꯡꯗꯕ ꯋꯥꯅꯤꯀꯣ ꯍꯧꯒꯠꯀꯅꯨ ꯀꯅꯥꯝꯇ ꯑꯥꯗ ꯀꯥꯡꯅ ꯃꯥꯡꯂꯒ ꯑꯩꯈꯣꯏ ꯁꯤꯗ ꯐꯤ ꯀꯟꯕ ꯇꯥꯕ ꯌꯥꯗ ꯋꯥꯅꯤ ꯍꯧꯒꯠꯀꯅꯨ ꯀꯅꯥꯝꯇ ꯍꯥꯏꯅ ꯊꯤꯡꯉꯦ ꯄꯔꯦꯡꯗꯨ ꯍꯧꯒꯠꯇꯔꯦ ꯀꯅꯥꯁꯨ ꯅꯤꯉꯣꯜ ꯂꯥꯛꯄꯅ ꯍꯥꯏ ꯃꯣꯏꯔꯥꯡ ꯃꯆꯥ ꯀꯔꯤꯅꯣ ꯂꯩꯄꯥꯛ ꯄꯨꯝꯕ ꯍꯧꯒꯠꯅꯩ ꯀꯔꯤ ꯅꯤꯡꯉꯥꯏ ꯇꯧꯕꯒꯦ ꯍꯥꯏꯔꯦ ꯈꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯥꯏ ꯅꯤꯉꯣꯜ ꯂꯥꯛꯄꯁꯤꯗꯤ ꯈꯜꯂꯨꯏ ꯑꯁꯤꯅ ꯑꯣꯏꯔꯦ ꯀꯣ ꯂꯥꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯗꯤ ꯂꯝꯖꯥ ꯏꯃꯥ ꯁꯛꯄꯤꯅ ꯍꯥꯏꯅ ꯃꯃꯤꯠ ꯂꯩꯔꯛꯏ ꯊꯧꯗꯧ ꯑꯁꯤ ꯎꯕꯗ ꯅꯨꯡꯁꯥ ꯊꯤꯔꯦ ꯊꯣꯏꯕꯤꯅ ꯃꯥꯡꯉꯦ ꯑꯉꯝꯕ ꯑꯗꯨꯝꯅ ꯀꯀꯥ ꯀꯩꯅꯣ ꯉꯁꯤ ꯑꯩꯅ ꯁꯥꯟꯅꯕ ꯅꯤꯉꯣꯜꯁꯤꯡꯒꯤ ꯀꯥꯡ ꯑꯁꯤꯗꯤ ꯀꯦꯒꯦ ꯋꯥꯊꯣꯛ ꯑꯣꯏꯅꯕ ꯌꯥꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯗꯨꯝꯀ ꯇꯧꯕꯤ ꯂꯥꯛꯄꯤꯅꯣ ꯃꯣꯏꯔꯥꯡ ꯏꯕꯨꯡ ꯏꯄ꯭ꯋꯥꯗ ꯍꯥꯏꯅ ꯍꯨꯝꯀ ꯍꯥꯏꯕꯤꯒꯅꯨ ꯃꯥꯡꯖꯁꯅꯨ ꯀꯥꯡ ꯑꯗꯣ ꯑꯩꯒꯤ ꯏꯄꯣꯠ ꯃꯥꯡꯂꯒ ꯀꯔꯤ ꯆꯔꯩ ꯀꯜꯂꯨꯅꯤ ꯀꯟꯕꯤꯒꯅꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯡꯗ ꯊꯤꯅꯕ ꯇꯧꯕꯤꯔꯤꯕ ꯑꯗꯨꯗꯤ ꯍꯥꯏꯅ ꯈꯥꯝꯃꯦ ꯃꯌꯥꯝꯗꯣ ꯈꯠꯅꯔꯦ ꯊꯥꯒꯠꯅꯔꯦ ꯊꯣꯏꯕꯤꯕꯨ ꯈꯨꯃꯟ ꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯔꯥ ꯃꯥꯒꯤ ꯋꯥꯗꯨꯅ ꯈꯨꯝꯃꯨꯠꯁꯤꯁꯨ ꯀꯗꯥꯏꯅꯣ ꯁꯨꯝꯅ ꯀꯥꯡꯁꯤ ꯁꯥꯟꯅꯔꯤ ꯊꯣꯏꯕꯤ ꯅꯨꯡꯁꯥ ꯊꯤꯔꯛꯂꯦ ꯈꯨꯟꯊꯛꯂꯣꯝꯅ ꯄꯥꯟꯖꯟꯗꯨ ꯇꯔꯦꯠ ꯇꯔꯥ ꯂꯩꯕꯗ ꯀꯣꯔꯧ ꯃꯃꯩ ꯑꯣꯏꯔꯛꯂꯦ ꯀꯥꯡꯁꯤ ꯂꯣꯏꯔꯁꯤ ꯍꯥꯏꯔꯦ ꯃꯌꯥꯝ ꯀꯥꯏꯗ꯭ꯔꯤꯉꯩꯗ ꯀꯥꯡꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯀꯅꯥꯗ ꯉꯁꯤꯒꯤ ꯀꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯃꯈꯩꯅ ꯂꯦꯝꯂꯩꯃꯥꯕꯨ ꯇꯥꯟꯒꯅꯤ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯀꯨꯝꯗꯨꯅ ꯑꯗꯨꯒ ꯇꯔꯥ ꯆꯥꯅꯁꯤ ꯈ꯭ꯋꯥꯏꯅ ꯀꯔꯤ ꯍꯥꯏꯕꯒꯦ ꯍꯥꯏꯅ ꯊꯥꯗꯣꯏ ꯂꯥꯎꯖꯔꯦ ꯃꯌꯥꯝꯅ ꯐꯩꯅ ꯆꯥꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝ ꯍꯔꯥꯎꯅ ꯌꯥꯅꯔꯦ ꯚꯥꯕꯣꯛ ꯍꯧꯒꯠꯅꯔꯦ ꯆꯥꯏꯊ ꯌꯥꯀꯨꯝꯂꯛꯂꯦ ꯈꯨꯃꯟ ꯃꯥꯁꯨ ꯍꯧꯒꯠꯂꯦ ꯀꯥꯡꯗꯨ ꯏꯔꯦꯟ ꯇꯥꯔꯛꯂꯦ ꯈꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯔꯦ ꯍꯔꯦ ꯁꯤꯔꯦꯅ ꯀꯔꯝ ꯂꯩꯔꯝꯃꯤꯕꯅꯣ ꯁꯤꯔꯦꯗꯅ ꯁꯤꯗꯤ ꯍꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯕꯣꯏꯔꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯐꯝꯕꯕꯨ ꯅꯥꯔꯣꯟ ꯀꯩꯗꯩ ꯆꯪꯉꯤ ꯅꯪ ꯍꯥꯏꯗꯨꯅ ꯀꯥꯡꯗꯨꯕꯨ ꯈꯝꯕꯅ ꯁꯥꯎꯔꯤ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯉꯛꯏꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯦꯅꯨ ꯇꯨꯃꯤꯟ ꯆꯪꯈꯔꯦ ꯃꯕꯦꯝꯃꯒꯤ ꯏꯪꯒꯤꯠꯇꯩ ꯍꯥꯏꯖꯔꯨꯔꯦ ꯈꯝꯕꯗ ꯏꯕꯨꯡꯉꯣꯇꯣꯟ ꯀꯥꯡ ꯑꯁꯤ ꯍꯨꯟꯖꯤꯟꯕꯅꯤ ꯏꯕꯦꯝꯃꯅ ꯄꯨꯕꯤꯈꯔꯣ ꯍꯥꯏꯔꯛꯏ ꯈꯝꯕꯕꯨꯗꯤ ꯇꯥꯈꯔꯦ ꯃꯤꯔꯠ ꯅꯥꯔꯠ ꯌꯦꯡꯗꯨꯅ ꯈꯝꯕꯅ ꯀꯥꯡ ꯑꯗꯨ ꯈꯨꯟꯖꯤꯜꯂꯦ ꯃꯧꯄ꯭ꯋꯥ ꯀꯥꯡꯗꯨ ꯈꯨꯟꯕꯗ ꯊꯣꯏꯕꯤ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯈꯝꯅꯨꯏ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯈꯝꯕꯩ ꯃꯥꯏꯀꯩ ꯊꯤꯡꯖꯤꯜꯂꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ ꯃꯌꯥꯝꯅ ꯆꯠꯅꯈꯤꯕ ꯇꯥꯟꯖꯥꯗꯨꯗ ꯈꯔ ꯀꯣꯜꯂꯞ ꯑꯗꯨꯗꯩ ꯊꯥꯗꯣꯏ ꯃꯥꯅꯦ ꯈꯝꯅꯨꯅꯦ ꯃꯅꯥꯏ ꯅꯨꯄꯤ ꯁꯦꯅꯨꯅꯦ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯑꯍꯨꯝꯗꯣ ꯊꯣꯏꯕꯤ ꯈꯝꯅꯨ ꯌꯦꯡꯗꯨꯅ ꯏꯇꯥ ꯏꯕꯦꯝꯃ ꯍꯌꯦꯡ ꯃꯣꯏꯔꯥꯡ ꯍꯤꯊꯥꯡꯐꯝꯗ ꯎꯅꯔꯁꯤꯀꯣ ꯑꯗꯨꯒ ꯉꯥ ꯐꯥꯕ ꯆꯠꯃꯤꯟꯅꯁꯤ ꯌꯥꯕꯤꯔꯣꯀꯣ ꯏꯕꯦꯝꯃ ꯍꯥꯏꯅꯈꯔꯦ ꯍꯟꯈꯔꯦ ꯇꯝꯄꯥꯛ ꯌꯨꯝꯗ ꯊꯨꯡꯈꯔꯦ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯁꯪꯂꯣꯝꯗ ꯂꯝꯖꯥ ꯈꯝꯅꯨ ꯊꯨꯡꯖꯔꯦ ꯏꯅꯨꯡ ꯑꯁꯤ ꯂꯦꯜꯂꯛꯏ ꯀꯥꯡꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯂꯩꯀꯥꯏ ꯂꯥꯛꯄ ꯃꯔꯤꯅ ꯂꯥꯡꯒꯣꯏ ꯇꯦꯟꯇꯣꯡ ꯇꯣꯡꯈꯔꯦ ꯁꯒꯣꯜ ꯄꯥꯎꯅ ꯆꯦꯜꯂꯛꯏ ꯀꯦꯒꯦ ꯂꯩꯃꯔꯣꯟ ꯃꯈꯩ ꯍꯌꯦꯡ ꯃꯣꯏꯔꯥꯡ ꯂꯣꯛꯇꯥꯛꯇ ꯂꯦꯝꯂꯩ ꯇꯥꯟꯕ ꯀꯨꯝꯒꯅꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯆꯤꯡꯕ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠ ꯑꯗꯨ ꯂꯣꯛꯇꯥꯛꯇ ꯆꯣꯞ ꯇꯥꯐꯔꯣꯏ ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠꯇꯤ ꯀꯨꯝꯈꯤꯁꯅꯨ ꯀꯧꯈꯠꯂꯨ ꯃꯄꯨ ꯁꯅꯥ ꯌꯥꯊꯪꯅꯤ ꯀꯨꯝꯈꯤꯕꯁꯨ ꯀꯧꯈꯠꯂꯨ ꯃꯄꯨ ꯁꯅꯥ ꯌꯥꯊꯪꯅꯤ ꯊꯧꯑꯣꯏꯗꯕ ꯀꯅꯥꯅ ꯀꯨꯝꯃꯝꯂꯛꯑꯝꯃꯕ ꯊꯣꯛꯂꯕ ꯂꯣꯛꯇꯥꯛ ꯉꯥꯃꯤ ꯊꯦꯝꯅꯅꯤ ꯁꯨꯒꯨꯅꯨ ꯂꯣꯏꯐꯝ ꯌꯧꯅꯅꯤ ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ ꯈꯪꯗꯕꯁꯨ ꯈꯪꯍꯧꯔꯣ ꯂꯥꯎꯊꯣꯛꯈꯔꯦ ꯂꯩꯄꯥꯛꯇ ꯇꯥꯔꯝꯕꯁꯨ ꯀꯥꯈꯠꯈ꯭ꯔꯦ ꯀꯨꯝꯒꯗꯧꯕꯁꯨ ꯀꯨꯝꯃꯛꯇ꯭ꯔꯦ ꯂꯣꯛꯇꯥꯛ